Juge makutta pharakpa aduda kanano haiduna mamaidu tunglomda sat leithoktuna yenglai. Stefana karigino tanna mani khak chabada aduk yam chopidubo nupa natadawna ibu ikaide. Kayagi tanno nangidubo ai pibiramlage ayeng khaide adumai tawnuko yare chalo. Asi haiduna Juge gi makhutu thadoi. Juge di pungak ngakre. Stefan du yaikomba oiraboi ningdana mamitu laukthokduna yengduna leikre. Stefana tan hauriba maunaha aduda onsinduna. Itema aigidu kaya tarage aduga iyambagi paisaduga punna adum haibiro. Juge Stefan da munna yenglaga angang soinawsina aigi paisaga pikhidaurene. Stefana mau aduga wari tauringai aduda thengudu sat changsilaktuna. Mayamba kuimankre chaslao puknu pukhongbaga lao haiba. Asi haiduna Juge bu chingduna puthokre. Stefan su Juge giga magiga paisa adu punna piramlaga manau nupaga mamaga gisu tan leibiduna hotel adudagi thoglakle. Asomdasu Juge na tandu chana chana. Noibu apangba angangdu mayumlomda chatke haidaine. Thenguna tan mathaktuda hawai thongba adu haijinduna pulap matum tasinduna mayad hopchili aduga mayamba mayumlomda hankrabane karigumba mayumlomda halamdradine ma khangadawne. Juge saungna Thengugi lukhamda khupakna kanna thajili. Thengu mayadagi tansing adu loina kamthorai. Marai bakna thirisu Thenguna kamthorakpa tan machet sing adu golaigi mamaida oina loina yausinkre. Ngasidi Thengu si Juge gi fufamda da leikre. Juge na nachinthiba noigi nakoktuda khalisi thibong khaktani ne ha. Golai na Thengu aigi maisidi kaidoriba nang. Thengu na aina rodubo mayambana ne. Juge na Hojik hotel da apang na ibu kaya da lakchana tawrakhiba noidi mapanda lehobbanina karimta khangam loine masi pumna maksina se noi anina nachinthibadagi thokhanba ngaktane apang soinau mana aibu tan amani da yamna chopkanu kaineka. Golaina mayamba aikhoina haijerise asengbani mayumlomda hankrabane mayambana seran turan ubo oramgani. Jugena si a aina seran turan ubo oramgani kaina noi ngasi sini se noi ne yam thajadragane lambi sida ngaisi soidana lakani ma ngasi di khangni Juge aigi ite khanghange noi nasa da khutlai matik jana pairaga leyo mi hatke ngasidi. Gunda ahumdu makhuta pungkak chawba chaitup amamam paiduna Stefana la kadawba lambi adugi mayaida Juge na mayai thangduna tung onthokduna Stefan bu lakpa ngairi. Juge na Thengu lakpre yengu hek lakpaga hairao hero gi maongda maise tapna sathibagi maithong puduna onthorake. Thengu na mamaidu tungda sat leithokduna yengi lakte mayamba. Juge na okay. Stefan su makhut namana tandu pairaga nama amana phone du metuna asum lai. Phone du asum yengduna lakpaduna lambi da Juge hoi lepliba adu ude. Juge hoi ki manakta asum yausilakle. Golaina laklabra haiduna tung onthokduna yengthorakpada Stefan nakna leptuna leiramba adu ubada khangpre khangduna chongkhatli. Golaina khangbadu ubada post tawduna leplamba anidusu loina khangi. Kaidawrabano haiduna mamaidu tunglomda satchat leithokduna yenglai. Stefan su golaina khangba aduda masu ahumduda ngakna yengduna leiribani. Jugena hayapang khangine. Ngasai makai Jugena yaikomba hotel da leihawi haibaduda phagi manduna golaiga Thengugadi thawa sadana leirubani. Adubu makhoigi mangda leptuna leiramba adudadi anidu ngakpana loikre. Thenguna golaida yenglaga ngasaigiduna karambano sina mukana kizai tawise butlo sibo. Jugena noklaga
ꯇꯥꯟ ꯆꯥꯅ ꯂꯥꯛꯏꯗ ꯅꯪꯅꯤꯅꯦ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯝꯂꯤꯁꯦ ꯁ꯭ꯇꯦꯐꯦꯟꯅ ꯅꯣꯛꯂꯒ ꯏꯌꯥꯝꯕ ꯉꯁꯥꯏꯒꯤ ꯄꯩꯁꯥꯗꯨ ꯄꯤꯕꯤꯒꯦ ꯍꯥꯏꯔꯣ ꯑꯗꯨꯒꯤ ꯋꯥꯗꯤ ꯌꯥꯔꯅꯤꯗ ꯅꯅꯥꯎꯅ ꯏꯌꯥꯝꯕꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯖꯨꯒꯦꯅ ꯍꯩꯌꯄꯪ ꯕꯨꯗꯨ ꯅꯪꯒꯤ ꯄꯩꯁꯥꯗꯨ ꯁꯤꯡꯒꯦꯅ ꯉꯥꯏꯔꯝꯕ ꯅꯠꯇꯦꯅꯦ ꯖꯨꯒꯦꯅꯕꯨ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯁꯤꯡꯕ ꯀꯥꯏ ꯃꯪꯗ ꯐꯥꯎꯕ ꯑꯃꯨꯛꯇ ꯃꯪꯗ꯭ꯔꯤꯅꯦ ꯑꯩꯕꯣ ꯁ꯭ꯇꯦꯐꯦꯟꯁꯨ ꯃꯤꯅ ꯃꯉꯣꯟꯗ ꯐꯖꯅ ꯂꯣꯏꯅꯔꯤ ꯃꯈꯩꯗꯤ ꯃꯥꯅ ꯍꯦꯟꯅ ꯐꯖꯁꯤꯜꯂꯤ ꯀꯔꯤꯒꯨꯝꯕ ꯐꯖꯗꯅ ꯂꯣꯏꯅꯔꯛꯂꯒꯅ ꯃꯥꯅ ꯍꯦꯟꯅ ꯅꯩꯈꯥꯏꯒꯦ ꯍꯥꯏꯕ ꯃꯤꯗꯥꯅꯤ ꯌꯥꯏꯈꯣꯝꯕꯅ ꯃꯤꯅ ꯐꯅ ꯍꯧꯔꯛꯂꯕꯁꯨ ꯊꯤꯅ ꯉꯥꯡꯂꯛꯂꯕꯁꯨ ꯇꯨꯃꯤꯟꯅ ꯂꯩꯖꯒꯦ ꯍꯥꯏꯕ ꯃꯤꯗꯥꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯕꯅꯤ ꯁ꯭ꯇꯦꯐꯦꯟ ꯃꯈꯨꯠꯇꯒꯤ ꯐꯣꯟꯗꯨ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯗꯨꯅ ꯃꯈꯨꯠꯇꯨꯅ ꯈꯗꯥꯡꯗ ꯍꯧꯔꯤꯕ ꯀꯣꯏ ꯑꯗꯨꯗ ꯅꯥꯜꯂꯒ ꯀꯔꯤ ꯂꯩꯔꯒꯦ ꯑꯁꯤꯡꯕꯁꯥ ꯑꯩ ꯉꯥꯏꯔꯝꯃꯤ ꯍꯥꯏꯁꯤꯕꯣ ꯊꯦꯡꯒꯨꯒ ꯒꯣꯂꯥꯏꯒꯗꯤ ꯋꯥꯒ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯁ꯭ꯇꯦꯐꯦꯟꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯖꯨꯒꯦꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯆꯩꯗꯨꯅ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯄꯥꯝꯕꯣꯝꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ ꯏ ꯈꯣꯟꯗꯥꯗꯨꯗꯤ ꯌꯥꯝ ꯀꯤꯀꯣ ꯅꯪꯕꯨ ꯀꯔꯤ ꯆꯥꯒꯦ ꯑꯁꯨꯛ ꯌꯥꯝ ꯀꯜꯂꯝꯃꯤꯁꯤꯕꯣ ꯍꯥꯟꯅꯗꯤ ꯌꯥꯝ ꯄꯪꯗꯥꯏꯅꯦ ꯅꯪꯕꯣ ꯁ꯭ꯇꯦꯐꯦꯟꯅ ꯆꯩꯗꯨ ꯃꯈꯨꯠꯅ ꯀꯟꯊꯠꯂꯒ ꯑꯩꯅ ꯆꯥꯔꯤꯁꯤꯔꯣ ꯅꯣꯏꯅ ꯆꯥꯔꯤꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯆꯥꯏ ꯑꯗꯣ ꯃꯁꯥꯒꯤ ꯑꯗꯨꯝ ꯈꯔ ꯀꯟꯖꯔꯛꯄ ꯍꯥꯏꯇꯥꯏ ꯑꯩꯅ inborn quality kaina hainabado khara wangne yaurappa jugena hai ingraji ka loline noigi inborn quality nungti ga to loina tokhrone nangna saksi asuk yam takhalisi kaiginoba nangna ibu tanchara adugi damakta maya mamangda chophalisi kaigino Stephen gi manakung mapada changsinduna tapna nangsu nangi nataw anoibadugi matung illagi haibro Stephen juge gi masadu paiduna inthorei chalo saida manam maha ichine chenkhe nakong mapasida nataw anoiba kainaka aine itaw anoiba kamta tinade hando chatke naram sida miram macha mana phuraga thambirami kaido ai pamde Jugedu Stephen ilakpa aduda makhongdu maninglomda khongpham khara halli Juge masadu sawbana mai haure Kari nangumbana aibu manam namthi kainaka mi ushitaba imphal macha ka sadana Juge chensilaktuna Stephen gi mamaida kinna thilai Stephen su ngakthokpa nanghaudabadagi ngarang leisilembina thilakhiba mafam aduda chapchana pale Tanjaduda golaiga thenguga su chensilaktuna Stephen gi makhuttagi tandu munna bahotnei Stephen su makhutuna tandu chetna paisina bahotnei adubu mi ani changduna makhuttu phakibana pangal thokpa ngamdre Juge changsilaktuna tandu lauraga Sigumba tansida chopiga dawa juge nate Asi haiduna Stephen gi mamangda tandu matat segaire aduga mamaida langsili hawai thongbadusu makokta haijinbire namalu khrabiduna minai oina suraga yolakpa nangnasu aphawga sadana Stephen ngasai makai fana sauning labasu mi gi maramni khut phawbadi yaurege haina khangduna leirakpani adubu Mamaga manaw nupagana chana bani haiduna leijarakpa tan adu machet segairaga mangonda langsilakpa makokta hawai thongba haijilakpa adudadi sauningbana loire adugisu mathakta laigumna latuna thamliba mamada adumna hairakpa adudadi khangba ngamlaktraduna golaiga thengugana phajiliba makhut anidu kanna mukthatuna nanthoraklaga Anidugi masam-masamda chetna paisinduna makok tu kanna sugaina hali Thenguga golaigadu makok tu ngawraduna lambigi nakan-nakanda leiriba khongban wangmada yungna matomta kumthajakhre Stephen mamitu khana jugeda yenglai Stephen gi mityeng aduda jugedu masadu haifeti khoktak chai Adubu Juge chensilaktuna makhuta pairiba chaituptuna Stephen da kansilai Stephen chaidu makhutna ta phaduna Juge dagi mullaga chai aduna Juge gi mafaida kansili
Jugedu China khol aduna chumna lepa ngamdraduna sorok mathaktuda tharo tharo onduna lauduna khangi. Stephena narin su yaudaba noinasu nongsa aingonda hobasai. Haiduna amuksu mabuktuda makhongduna kanna kausili. Jugedu lau khonglamba adu chap leptuna mamitu launa pangthoraktuna makhutna mabuktuda paisili. Aduga ngasai chasinkiba tansing adu loina hadorakle. Stephena hai lambi mayaida ka yam kuina thamba yaba nate. Noigumbasidi khongbanda leibana hena matik chabane. Asi haiduna Jugedu pamkhatuna thenguna yungshinkriba langong adomda langsilai. Ngasidi thengugi madausi asuki mati yaba haibadu oire. Makoktu ngauri ngauri ngamda langkhongdudagi hek haugalakpaga Jugegi masaduna paisilagtuna amuk nansilagpadagi Thengudu Jugena mathakta nanduna uptuna taduna amuk leikre. Stephena kaisuk natabada koksa hawai thongba ngaire tawrise. As mai sisu ngarangi ngangduna bisinpham jaga sida mo notsilagtana thengba phawda mai hawreba tawrise. Sigi phibam sidadi yumda changba yabote. Question mayamna khumpham khangloidoine. Dukandagi ising ama leiraga koksemukta tumukige. Asomdasu panthoi machana asukuina halaktaba aduda mipai jarami. Chak thongliba yaikhomba manakta changlaktuna. Ibungo nayambadu hawjik phawba halaktrine. Nangbu ngahak ngairagasu lakminaba yadro. Akhoi swaisi phajanasu khanglamgiroi. Lambi ka khangdadana amuk leikhraja lo. Yaikhomba haigumledana kuisu kuimankre akhoi dado. Aisu chak insang thongbo phaw loisilai. Adoima aya soi phawda yenglukhige. Chaksi ai laga punna charasiko. Panthoina hoi hoi nang amukta yenguro. Yaikhomba mayamba thiurage haiduna mapanda hek thoklakpaga. Stephen tan mayom ama paiduna konthongdagi changlakle. Yaikhomba imunglomda mamaidu onsinduna. Ima akhoi dala e. Panthoina ha nayamba la e. Panthoisu mapanda thoklai. Aduga Stephena changlakliba adu yengduna lei. Stephena kaidoragi ma loina thoklaaga yenglamisina nana kaidorba yaurage. Panthoina hawjik phawbu kadaida leiruge. Tan chababu adu yam kuinabro. Nama aina laifam chafam khanglamloi haibasi nangbu khangdabro. Panthoi mapitana kapthorai. Stephen su mamagi matau aduda nungaitraduna makhuttagi tan adu. Now se tan sibusilo aduga nangi saruktu lauthoaga chawro. Ai imaga punna changminarage. Yaikhomba hoida haiduna tandu paiduna imungda changkre. Stephen mamagi manakta tapna changsilaktuna. Ima nachalale matungda amuk hana tawjararoiba. Som mafamsingse phajamanbai yengningmandana ngahak chathore. Panthoina adubu haiba yumsida hana halaaga nanaw nupasiga punna chatminaradi phaidana. Stephena hoibo hoiba ai matungdadi nanawga dum chatlageba. Lao imungda changlase. Nachana tan leirakpane chawrasi laoba. Asumna Stephena mamabu themduna imungda pusilagduna harau harau leminare. Nungthilgi matamni yaikhomba haikibagi matung inna leisilemibu unaba chatkadobagi iruja maithajaba loiraduna makhut makhong mamai kadu glycerin sitnana taiduna loisili. Stephena phamungda longna tumna angangsi yamna lida namai kadu loina thumamani glycerin mayamduna horen leirang inarakpai mahuta khoimu oina inaraktana bako unboxing tongnabada ichop chopnani. Yaikhomba as mina thabak chatlamdaisida adumaini yam hainaroisiko adugumbadudi aidi tawjade. Stephena ngaikho aigi nausi kayamuk yamna mahong tabage haibado iyamba mitsi pena mukta yengjahogise.
lau ꯃꯍꯥꯛꯁꯤꯗ ꯑꯃꯨꯛꯇ ꯂꯦꯞꯄꯨ ꯂꯥꯎ ꯌꯥꯏꯈꯣꯝꯕꯅ ꯅꯣꯛꯂꯒ ꯑꯩꯈꯣꯏꯗ ꯁꯤꯗꯦꯕ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯄꯪꯅꯣꯞꯇ ꯅꯣꯞꯇꯕꯅꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯒꯤ ꯃꯃꯥꯡꯗ ꯐꯟꯗꯨꯅ ꯂꯦꯞꯄꯤ ꯁ꯭ꯇꯦꯐꯦꯟ ꯌꯥꯏꯈꯣꯝꯕꯕꯨ ꯃꯈꯣꯡꯗꯒꯤꯅ ꯃꯀꯣꯛ ꯐꯥꯎꯕ ꯑꯁꯨꯝ ꯇꯞꯅ ꯌꯦꯡꯈꯠꯂꯛꯏ ꯌꯥꯏꯈꯣꯝꯕꯒꯤ ꯗ꯭ꯔꯦꯁꯤꯡ ꯑꯃꯗꯤ ꯁꯝꯍꯠꯀꯗꯨ ꯎꯕꯗ ꯁ꯭ꯇꯦꯐꯦꯟꯗꯤ ꯅꯣꯛꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯁ꯭ꯇꯦꯐꯦꯟꯅ ꯏꯃꯩ ꯐꯖꯔꯅꯤꯅ ꯐꯦꯁꯟ ꯁꯣꯕꯨ ꯊꯣꯛꯄ ꯌꯥꯔꯅꯤꯅꯦ ꯌꯥꯏꯈꯣꯝꯕꯅ ꯈꯔ ꯇꯧꯔꯛꯀꯅꯤ ꯁ꯭ꯇꯦꯐꯦꯟꯅ ꯇꯧꯅꯤ ꯅꯪ ꯂꯥꯎꯁꯤꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ ꯏꯕꯣ ꯐꯨꯔꯤꯠꯁꯤꯕꯨ ꯁ꯭ꯀꯨꯜ ꯐꯨꯔꯤꯠ ꯂꯤꯠꯄꯗꯧꯅ ꯂꯣꯏꯅ ꯅꯝꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯈꯣꯡꯒ꯭ꯔꯥꯎꯗꯨꯅ ꯉꯛꯁꯝ ꯌꯧꯅ ꯆꯤꯡꯈꯠꯂꯤꯗꯨꯕꯨ ꯐꯨꯟꯗ꯭ꯔꯣ ꯍꯥꯏꯕ ꯑꯗꯨꯒ ꯁꯝꯗꯨꯅ ꯀꯩꯗꯧꯔꯤꯕ ꯇꯞ ꯅꯞꯈꯩꯀ ꯍꯥꯠꯂꯗꯅ ꯁꯟꯅ ꯂꯦꯛꯄ ꯃꯥꯜꯂꯤꯅꯦꯍꯦ ꯌꯥꯏꯈꯣꯝꯕꯗꯨ ꯃꯌꯥꯝꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯇꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯦꯡꯖꯩ ꯑꯩꯕꯨ ꯀꯥꯏꯗ ꯁꯣꯏꯔꯒꯦꯅꯦ ꯑꯗꯨꯝ ꯌꯥꯏꯗ ꯁ꯭ꯇꯦꯐꯦꯟ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯍꯧꯒꯠꯂꯛꯇꯨꯅ ꯍꯩ ꯁꯣꯝꯗ ꯂꯥꯎ ꯅꯌꯥꯝꯕ ꯁꯦꯝꯗꯣꯛꯀꯦ ꯂꯥꯎ ꯉꯥꯏꯈꯣ ꯅꯪꯒꯤ ꯁ꯭ꯇꯥꯏꯜꯁꯤ ꯍꯥꯟꯅ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯆꯍꯧꯒꯦ ꯑꯗꯨꯒ ꯑꯩꯅ ꯍꯣꯔꯦꯟ ꯁꯦꯝꯗꯣꯔꯛꯄꯗꯨꯒ ꯀꯌꯥꯝ ꯗꯤꯐ꯭ꯔꯦꯟꯁ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯖꯧꯕ ꯅꯁꯥꯅ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯌꯥꯏꯈꯣꯝꯕꯕꯨ ꯁ꯭ꯇꯦꯐꯦꯟꯅ ꯐꯣꯇꯣ ꯑꯃ ꯀꯥꯞꯄꯤꯔꯦ ꯑꯗꯨꯒ ꯃꯅꯥꯎ ꯅꯨꯄꯥꯗꯨ ꯑꯉꯥꯡ ꯃꯆꯥ ꯃꯐꯤ ꯁꯦꯠꯄꯤꯕꯗꯧꯅ ꯂꯣꯏꯅ ꯁꯤꯗꯣꯛꯂꯒ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯕꯤꯔꯦ ꯃꯁꯝꯗꯨꯁꯨ ꯅꯥꯟꯅ ꯍꯥꯠꯄꯤꯔꯦ ꯂꯣꯏꯅ ꯂꯣꯏꯔꯗꯨꯅ ꯁ꯭ꯇꯦꯐꯦꯟꯅ ꯌꯥꯔꯦ ꯃꯤꯡꯁꯦꯜꯗ ꯑꯝꯇ ꯌꯦꯡꯉꯨꯆꯣ ꯏꯀꯥꯞ ꯀꯥꯞꯇ꯭ꯔꯤꯕ꯭ꯔꯥ ꯌꯦꯡꯉꯣ ꯌꯥꯏꯈꯣꯝꯕ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯁꯛ ꯈꯪꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯈꯨꯠꯅ ꯃꯁꯥꯗ ꯇꯥꯞ ꯄꯥꯏꯔꯒ ꯀꯩꯅꯣ ꯁꯤꯕꯣ ꯑꯩꯔꯣ ꯗꯥ ꯁꯤꯗꯤ ꯑꯩ ꯃꯥꯟꯗ꯭ꯔꯦ ꯅꯪ ꯑꯣꯏꯅ ꯃꯥꯜꯂꯦ ꯁ꯭ꯇꯦꯐꯦꯟꯅ ꯅꯣꯛꯂꯒ ꯅꯪꯁꯦ ꯑꯩꯒꯤ ꯇ꯭ꯋꯤꯟꯁꯅꯦ ꯍꯥꯏꯕꯁꯤ ꯅꯪꯕꯨ ꯀꯥꯎꯔꯕꯣ ꯁꯤꯗꯩꯗꯤꯅꯦ ꯗ꯭ꯔꯦꯁꯁꯨ ꯆꯞ ꯃꯥꯟꯅꯅ ꯁꯦꯠꯂꯗꯧꯅꯦ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯑꯩ ꯇꯧꯒꯦꯁꯦ ꯂꯦꯞꯄꯨ ꯐꯣꯇꯣ ꯑꯃꯇꯒ ꯀꯥꯞꯈꯤꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯍꯥꯟꯅꯒꯤꯁꯤꯒꯅꯦ ꯕꯤꯐꯣꯔ ꯑꯥꯐꯇꯔ ꯇꯧꯔꯒ ꯊꯥꯒꯠꯈꯤꯒꯦ ꯃꯤꯁꯨ ꯌꯥꯝ ꯇꯧꯅꯩꯗꯨꯗꯤ ꯌꯥꯏꯈꯣꯝꯕꯗꯨ ꯃꯌꯥꯝꯕꯅ ꯍꯥꯏꯔꯤ ꯃꯈꯩ ꯎꯔꯨ ꯍꯦꯛ ꯏꯜꯂꯤ ꯁ꯭ꯇꯦꯐꯦꯟꯅ ꯑꯗꯨ ꯉꯥꯏꯈꯣ ꯅꯪꯅ ꯆꯠꯇꯣꯏꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯀꯩꯗꯧꯕꯅꯣꯕ ꯁ꯭ꯇꯦꯐꯦꯟ ꯌꯥꯏꯈꯣꯝꯕꯅ ꯁꯨꯝ ꯀꯩꯅꯣꯝꯇ ꯎꯅꯔꯨꯒꯦ ꯇꯧꯅꯤꯗ ꯁ꯭ꯇꯦꯐꯦꯟꯅ ꯀꯩꯅꯣꯝꯇ ꯎꯅꯔꯨꯒꯦ ꯍꯥꯏꯁꯤꯕꯣ ꯀꯅꯥꯅꯣꯝꯇ ꯎꯅꯔꯨꯒꯦ ꯍꯥꯏꯕꯗꯤ ꯇꯥꯏ ꯀꯩꯅꯣꯝꯇ ꯂꯧꯔꯨꯒꯦ ꯍꯥꯏꯕꯁꯨ ꯇꯥꯏ ꯑꯗꯨꯒ ꯀꯩꯅꯣꯝꯇ ꯎꯅꯔꯨꯒꯦ ꯍꯥꯏꯕꯗꯤ ꯇꯥꯗ꯭ꯔꯤꯍꯦ ꯌꯥꯏꯈꯣꯝꯕꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯗꯥ ꯅꯪꯅ ꯀꯦꯁ ꯈꯪꯉꯔꯣꯏ ꯑꯩ ꯆꯠꯂꯦꯍꯦ ꯍꯣꯔꯦꯟ ꯑꯆꯥꯄꯣꯠ ꯂꯩꯍꯜꯂꯛꯀꯦ ꯌꯥꯏꯈꯣꯝꯕꯗꯨ ꯅꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯁ꯭ꯇꯦꯐꯦꯟꯅ ꯀꯔꯤꯅꯣ ꯃꯥꯒꯤꯁꯤꯕꯨ ꯅꯨꯄꯤ ꯎꯅꯕꯒ ꯆꯠꯂꯤ ꯖꯥꯠꯂꯣ ꯑꯗꯨꯒ ꯑꯆꯥꯄꯣꯠ ꯂꯩꯔꯛꯀꯦꯒ ꯍꯥꯏꯗꯦꯅꯦ ꯂꯩꯍꯜꯂꯛꯀꯦ ꯍꯥꯏꯅꯦ ꯃꯁꯤ ꯅꯨꯄꯤꯒꯤ ꯃꯔꯜ ꯌꯥꯝ ꯆꯥꯔ ꯖꯥꯠꯂꯣ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯅꯨꯄꯤꯒꯤ ꯃꯔꯜ ꯆꯥꯕꯁꯤ ꯂꯦꯝꯅꯗꯤ ꯃꯥꯡꯗꯕꯅꯤ ꯃꯣꯔꯥ ꯑꯣꯏꯕꯗ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯅꯤ ꯑꯩꯗꯤ ꯁꯨꯡꯆꯥ ꯆꯥꯖꯔꯣꯏ ꯌꯥꯏꯈꯣꯝꯕꯁꯨ ꯃꯌꯥꯝꯕꯅ ナンナ ꯁꯦꯝꯕꯤ ꯁꯥꯕꯤꯔꯛꯂꯕꯅꯤ ꯁꯥꯗꯅ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯂꯩꯁꯤꯂꯦꯝꯕꯤ ꯍꯣꯏꯗ ꯂꯥꯛꯂꯦ ꯂꯩꯁꯤꯂꯦꯝꯕꯤꯗꯤ ꯉꯔꯥꯡꯒꯤ ꯂꯥꯂꯛꯇꯨꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥ ꯑꯣꯏꯕꯅꯤꯅ ꯀꯥꯎꯔꯗꯨꯅ ꯌꯥꯏꯈꯣꯝꯕꯒ ꯎꯅꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯇꯧꯗꯅ ꯃꯃꯥꯒ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯪꯆꯥꯛ ꯆꯥꯛꯇꯨꯅ ꯂꯩꯔꯤ ꯌꯥꯏꯈꯣꯝꯕꯁꯨ ꯑꯁꯨꯝ ꯂꯥꯛꯄꯗꯨꯅ ꯂꯩꯁꯤꯂꯦꯝꯕꯤ ꯍꯣꯏꯗ ꯌꯧꯁꯤꯜꯂꯛꯂꯦ ꯀꯣꯟꯊꯣꯡꯂꯣꯝꯗ ꯇꯨꯃꯤꯟꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯆꯪꯂꯛꯏ ꯌꯥꯏꯈꯣꯝꯕꯅ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯏꯕꯦꯅꯤꯅ ꯍꯥꯟꯅ ꯎꯔꯦ ꯏꯕꯦꯅꯤꯅ ꯑꯁꯤꯗ ꯆꯪꯂꯛꯂꯤꯁꯤꯕꯨ ꯏꯕꯨꯡꯉꯣ ꯌꯥꯏꯈꯣꯝꯕ ꯅꯠꯇ꯭ꯔꯅꯦ 이베마 너희 히로시 라이 말리네 ꯂꯩꯁꯤꯂꯦꯝꯕꯤꯅ ꯀꯅꯥ ꯍꯥꯏꯕꯅꯣ ꯂꯥꯛꯑꯦꯕꯣ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯄꯗ ꯌꯥꯏꯈꯣꯝꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯥꯗꯤ ꯁ꯭ꯇꯦꯐꯦꯟ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯉꯔꯥꯡ ꯀꯤꯟꯅ ꯊꯤꯜꯂꯨꯕꯒꯤ ꯃꯥꯕꯨꯁꯨ ꯐꯨꯕ ꯂꯥꯛꯂꯤ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯡꯗꯨ ꯁꯠ ꯉꯥꯁꯤꯜꯂꯤ ꯌꯥꯏꯈꯣꯝꯕꯗꯤ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯉꯛ ꯉꯛꯂꯦ ꯃꯥꯕꯨ ꯎꯔꯒ ꯆꯦꯟꯁꯤꯟꯈꯤꯕ ꯑꯗꯨꯗ ꯃꯇꯣꯝꯇꯁꯨ ꯏꯀꯥꯏꯕ ꯐꯥꯎꯖꯔꯝꯃꯤ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯏꯕꯦꯅꯤꯅ
ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯏꯈꯣꯝꯕꯁꯤ ꯏꯀꯥꯏꯔꯝꯂꯅꯤ ꯈꯜꯂꯗꯨꯅ ꯃꯆꯥꯕꯨ ꯉꯥꯡꯕꯣꯏ ꯆꯩꯕꯣꯏ ꯇꯧꯔꯛꯏ꯫ ꯍꯩ, ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯃꯁꯤꯕꯣ? ꯃꯤ ꯂꯥꯛꯂꯒ ꯆꯦꯟꯁꯤꯜꯂꯤꯗꯨꯕꯨ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯍꯥꯏꯋꯥꯅꯤ? ꯊꯤꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ꯫ ꯏꯕꯨꯡꯉꯣ ꯌꯥꯏꯈꯣꯝꯕ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯀꯥꯈꯠꯂꯛꯑꯣ, ꯃꯣꯔꯥꯁꯤꯗ ꯐꯝꯂꯨ ꯂꯥꯎꯁꯦ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯀꯣ ꯏꯆꯥꯁꯤꯗꯤ꯫ ꯌꯥꯏꯈꯣꯝꯕꯅ ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯀꯩꯁꯨꯝ ꯈꯟꯗꯦꯗ, ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯂꯩꯔꯕ ꯃꯤꯁꯤꯕꯨ꯫ ꯌꯥꯏꯈꯣꯝꯕ ꯅꯣꯛꯏ, ꯏꯕꯦꯅꯤꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯣꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯊꯣꯡꯖꯤꯜꯄꯥꯟꯗ ꯂꯨꯝꯗꯨꯅ ꯑꯁꯦꯡꯕꯗꯨ ꯀꯅꯥ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯌꯥꯏꯈꯣꯝꯕꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯒ ꯅꯣꯛꯂꯗꯨꯅ ꯍꯦꯍꯦ, ꯑꯩꯗꯤ ꯅꯣꯏ ꯅꯌꯥꯝꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ, ꯑꯗꯨꯅꯅꯦ ꯀꯤꯗꯅ ꯆꯦꯟꯁꯤꯜꯂꯤꯗꯣ꯫ ꯌꯥꯏꯈꯣꯝꯕꯅ ꯅꯪꯗꯤ ꯀꯩꯒꯤ ꯑꯩꯈꯣꯏꯗ ꯎꯔꯒ ꯀꯤꯔꯤꯕ? ꯀꯩꯁꯨ ꯇꯧꯗꯕꯅꯤ ꯕꯦꯝꯃ, ꯌꯥꯝ ꯐꯕꯅꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯀꯩ ꯂꯩꯒꯦ ꯉꯁꯤꯁꯤꯕꯣ, ꯌꯥꯝ ꯅꯩꯊꯔꯒ ꯂꯥꯛꯏꯁꯤꯕꯣ? ꯌꯥꯏꯈꯣꯝꯕꯅ ꯂꯩꯁꯤꯂꯦꯝꯕꯤꯗ ꯃꯃꯤꯠꯇꯨ ꯈꯔ ꯁꯨꯞꯂꯞꯅ ꯌꯦꯡꯉꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯑꯗꯨꯕꯣ? ꯀꯤꯕꯨ ꯀꯤꯍꯦ ꯑꯣꯏꯕ, ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯁꯤꯁꯨ ꯌꯥꯗ꯭ꯔꯕꯕ? ꯁꯥꯎꯕꯨ ꯁꯥꯎꯕ꯭ꯔꯥ ꯈꯪꯗꯦꯃꯤ꯫ ꯌꯥꯏꯈꯣꯝꯕꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯏꯕꯦꯅꯤꯅ ꯈꯪꯂꯗꯨꯅ ꯏꯕꯦꯝꯃ, ꯏꯃꯥ ꯃꯅꯨꯡꯗꯒꯤ ꯂꯪ ꯈꯔ ꯂꯧꯊꯣꯛꯈꯤꯒꯦ, ꯄꯥꯛꯊꯣꯛꯂꯛꯇꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯀꯥꯏ ꯆꯠꯂꯨꯁꯦ ꯍꯥꯏꯅꯣꯕ? ꯁꯦ, ꯁꯥꯎꯗꯕꯤꯗ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ꯫ ꯌꯥꯏꯈꯣꯝꯕꯅ ꯉꯔꯥꯡ ꯑꯩꯅ ꯀꯩ ꯍꯥꯏꯔꯝꯒꯦ? ꯂꯩꯁꯤꯂꯦꯝꯕꯤꯅ ꯉꯔꯥꯡ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯈꯤꯒꯦꯅꯦ? ꯌꯥꯏꯈꯣꯝꯕꯅ ꯂꯩꯁꯤꯂꯦꯝꯕꯤꯗ ꯀꯣꯛꯁꯤ ꯑꯃ ꯀꯣꯛꯍꯠꯂꯒ ꯑꯩꯅ ꯉꯔꯥꯡ ꯎꯅꯁꯦ ꯍꯥꯏꯈꯤꯕꯗꯨ ꯅꯀꯣꯛꯇꯣ ꯁꯟꯊꯤ ꯍꯥꯟꯕꯅꯤꯅ ꯀꯥꯎꯔꯝꯃꯅꯤꯅꯦ꯫ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯗꯧꯔꯤꯗ ꯑꯩ꯫ ꯌꯥꯔꯦ ꯂꯩꯍꯧꯔꯣ, ꯑꯩ ꯆꯠꯂꯒꯦ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯌꯥꯏꯈꯣꯝꯕꯒꯤ ꯃꯈꯨꯠꯇꯨ ꯐꯥꯔꯒ ꯉꯥꯏꯈꯣ, ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯦꯕ, ꯐꯥꯒꯤꯒ ꯇꯧꯕ ꯑꯝꯇ ꯌꯥꯗꯦ, ꯁꯥꯎꯒꯟꯈ꯭ꯔꯦꯍꯦ ꯑꯣꯏꯕ꯫ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯝꯃꯣꯕ, ꯑꯩꯅꯦ ꯃꯥꯏꯒꯁꯦ ꯑꯝꯇ ꯇꯥꯊꯣꯔꯛꯀꯦ, ꯇꯨꯝꯃꯨꯕꯒꯤ ꯀꯩꯅꯣ ꯃꯤꯇꯧ ꯇꯧꯋꯦ, ꯑꯃꯨꯛ ꯆꯦ ꯂꯩꯔꯝꯅꯤꯀꯣ꯫ ꯑꯩ ꯀꯨꯏꯔꯣꯏ, ꯊꯨꯔꯛꯀꯦꯕ, ꯐꯝꯃꯝꯃꯣ꯫ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯏꯃꯨꯡꯗ ꯊꯨꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯥꯅ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯌꯥꯏꯈꯣꯝꯕꯅ ꯅꯣꯛꯂꯒ ꯑꯩꯁꯦ ꯀꯤꯗꯤ ꯀꯤꯕ ꯖꯥꯠꯅꯦ, ꯆꯠꯈ꯭ꯔꯒꯦꯅ ꯙꯞ ꯇꯧꯕꯅꯦ, ꯈꯨꯠꯇꯒ ꯇꯥꯞ ꯐꯥꯗꯅ ꯌꯥꯜꯂꯤꯅꯦ, ꯅꯨꯄꯤꯁꯤꯗꯤ ꯑꯃꯨꯛꯃꯨꯛꯁꯨ ꯙꯞ ꯇꯧꯗꯧꯅꯤꯗ꯫ ꯑꯋꯥꯡꯒꯤ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯏꯕꯦꯅꯤꯅ ꯃꯥꯅꯤ ꯃꯥꯅꯤ ꯏꯕꯨꯡꯉꯣ, ꯑꯃꯨꯛꯃꯨꯛꯁꯨ ꯙꯞ ꯇꯧꯗꯧꯅꯤ꯫ ꯌꯥꯏꯈꯣꯝꯕꯅ ꯀꯔꯣꯝꯗꯒꯤꯅꯣ ꯑꯃꯨꯛ ꯔꯦꯁꯄꯣꯟꯁ ꯇꯧꯔꯛꯂꯤꯁꯤꯅ? ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯏꯕꯦꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯌꯥꯏꯈꯣꯝꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯦ ꯏꯟꯗꯣꯝꯆꯥ, ꯑꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯦ, ꯅꯨꯄꯤꯗꯤ ꯂꯨꯅ ꯇꯧꯗꯧꯅꯦ꯫ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯥ, ꯀꯩ ꯍꯥꯏꯕꯅꯣ ꯇꯥꯍꯧꯗ꯭ꯔꯦ꯫ ꯌꯥꯏꯈꯣꯝꯕꯅ ꯀꯩꯁꯨ ꯍꯥꯏꯗꯦꯗ, ꯅꯨꯄꯤꯗꯤ ꯂꯨꯅ ꯇꯧꯗꯧꯅꯦꯅ ꯍꯥꯏꯔꯝꯕꯅꯦ ꯏꯟꯗꯣꯝꯆꯥꯗ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯁꯦꯁ, ꯄꯥꯎꯇꯥꯛ ꯑꯐ ꯑꯐꯕꯒ ꯌꯥꯝ ꯇꯥꯟꯅꯔꯝꯂꯤ ꯖꯥꯠꯅꯤꯅ, ꯐꯩ ꯐꯩ, ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯃꯨꯛ ꯇꯥꯟꯅꯕꯁꯨ꯫ ꯅꯃꯩꯇ ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯑꯩ ꯂꯣꯏꯔꯦꯕ꯫ ꯌꯥꯏꯈꯣꯝꯕꯅ ꯍꯣꯏ ꯍꯣꯏ ꯆꯠꯂꯁꯤ꯫ ꯏꯕꯦꯅꯤꯅ ꯅꯣꯏ ꯑꯅꯤꯕꯨ ꯀꯥꯏꯋꯥꯏꯗꯅꯣ ꯆꯠꯇꯣꯏꯗꯨꯕꯣ? ꯂꯩꯁꯤꯂꯦꯝꯕꯤꯅ ꯍꯦ ꯍꯅꯨꯕꯤ, ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯌꯥꯄꯣꯠꯇꯦ, ꯆꯠꯅꯤꯡ ꯆꯠꯅꯤꯡꯕ ꯀꯣꯏꯅꯤꯡ ꯀꯣꯏꯅꯤꯡꯕ ꯈꯪꯉꯦꯗꯅ, ꯆꯠꯂꯦꯍꯦ꯫ ꯑꯅꯤꯗꯨ ꯅꯣꯛ ꯅꯣꯛꯇꯅ ꯊꯣꯛꯈ꯭ꯔꯦ꯫ ꯏꯕꯦꯅꯤꯁꯨ ꯑꯅꯤꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯅꯤꯗꯨ ꯑꯁꯨꯝ ꯂꯥꯛꯄꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯣꯏꯅ ꯎꯅꯐꯝ ꯑꯣꯏꯔꯤꯕ ꯂꯝꯄꯥꯛ ꯑꯗꯣꯝꯗ ꯂꯥꯛꯂꯦ꯫ ꯂꯝꯄꯥꯛ ꯌꯧꯔꯗꯨꯅ ꯑꯅꯤꯗꯨ ꯑꯃꯣꯟꯕ ꯅꯥꯄꯤ ꯃꯊꯛ ꯑꯗꯨꯗ ꯐꯝꯃꯤꯟꯅꯔꯦ꯫ ꯑꯉꯥꯡ ꯃꯆꯥ ꯈꯔꯁꯨ ꯂꯝꯄꯥꯛ ꯑꯗꯨꯗ ꯕꯣꯜ ꯀꯥꯎꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯑꯁ, ꯑꯩꯗꯤꯅꯦ ꯉꯔꯥꯡꯒꯤꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯒ ꯂꯩꯗꯅ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗꯦ, ꯅꯣꯏꯗꯥꯅ ꯂꯥꯛꯑꯒ ꯐꯨꯔꯗ꯭ꯔꯅ ꯀꯤꯖꯕꯗ꯫ ꯌꯥꯏꯈꯣꯝꯕꯅ ꯌꯥꯔꯦꯍꯦ ꯅꯪꯁꯨ, ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯕ ꯍꯥꯏꯕꯗꯨꯅꯦ, ꯑꯩꯈꯣꯏ ꯗꯥꯗꯣ ꯅꯪꯒꯤ ꯃꯔꯝꯗ ꯀꯩꯁꯨ ꯈꯜꯍꯧꯗꯦꯀꯣ? ꯏꯁ, ꯅꯪꯅꯒ ꯄꯪꯈꯠꯅ ꯈꯟꯖꯤꯟꯕꯤꯗꯅ, ꯅꯊꯧꯁꯨ ꯅꯠꯇꯅ
ꯃꯤꯒꯤꯗꯤꯅꯦ ꯃꯇꯨ ꯂꯩꯈ꯭ꯔꯕꯅꯦ ꯈꯟꯒꯦ ꯍꯥꯏꯔꯒꯅ ꯑꯩꯒꯤ ꯑꯣꯏꯅ ꯈꯜꯂꯣ ꯅꯪꯗꯤ ꯂꯩꯁꯤꯂꯦꯝꯕꯤꯅ ꯑꯁꯤ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯋꯥꯈꯜꯁꯦ ꯑꯃꯔꯣꯝꯗ ꯂꯥꯟꯅ ꯑꯗꯨꯝ ꯈꯟꯗꯣꯏꯅꯦꯕ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯑꯃ ꯌꯥꯏꯈꯣꯝꯕꯅ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯃꯃꯥꯡꯗ ꯃꯥꯌꯣꯛꯅꯅ ꯐꯝꯖꯤꯜꯂꯒ ꯑꯗꯨꯗꯤ ꯍꯥꯏꯌꯨꯅꯦ ꯀꯩꯅꯣꯕ ꯅꯪꯅ ꯑꯃꯨꯛ ꯈꯜꯂꯤꯁꯤꯅ ꯑꯝꯇ ꯇꯥꯒꯦꯕ ꯑꯩ ꯂꯩꯁꯤꯂꯦꯝꯕꯤꯅ ꯉꯔꯥꯡ ꯑꯩꯅ ꯂꯥꯛꯄꯗꯣ ꯑꯗꯨꯗ ꯅꯣꯏꯗꯥꯗꯣ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯒꯤ ꯍꯩꯅꯧ ꯃꯈꯣꯡꯗꯨꯗꯅꯦ ꯐꯣꯟꯗ ꯋꯥꯔꯤꯒ ꯁꯥ ꯂꯩꯔꯝꯃꯦꯕ ꯑꯗꯨꯗ ꯑꯩꯗꯤ ꯅꯪ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯐꯣꯟꯗ ꯅꯨꯄꯤ ꯑꯃꯒꯅꯦ ꯑꯥꯏ ꯂꯚ ꯌꯨ ꯀꯥꯏꯅ ꯇꯧꯔ ꯂꯩꯔꯝꯕꯗꯨꯗ ꯁꯥꯎꯅꯤꯡꯃꯟꯗꯅꯅꯦ ꯃꯃꯥꯏꯗꯨꯗ ꯀꯤꯟꯅ ꯀꯟꯅ ꯊꯤꯜꯂꯨꯏꯅꯦ ꯍꯥꯏꯕ ꯃꯅꯥꯁꯨ ꯂꯩꯊꯠꯂꯨꯔꯤꯅꯦ ꯑꯗꯨꯒꯗꯤ ꯏꯇꯩ ꯑꯣꯏ ꯂꯩꯔꯝꯃꯦ ꯁꯤꯗꯕꯨ ꯀꯅꯥꯅꯅꯣ ꯏꯀꯥꯏꯔꯣꯏꯗꯣꯏꯁꯤꯕꯣ ꯌꯥꯏꯈꯣꯝꯕꯗꯨ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯝꯄꯥꯛꯇꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒ ꯅꯣꯛꯏ ꯃꯌꯥꯝꯕꯅ ꯉꯔꯥꯡ ꯊꯣꯡꯗ ꯌꯩꯁꯤꯟꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤꯕ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯒ ꯄꯪꯅꯣꯛꯇ ꯅꯣꯛꯏ ꯂꯩꯁꯤꯂꯦꯝꯕꯤꯅ ꯀꯔꯤ ꯈꯨꯅꯣꯛ ꯆꯥꯅꯣꯛꯅꯣ ꯑꯗꯨꯕꯣ ꯃꯤꯅ ꯁꯣꯝꯗ ꯀꯟꯅ ꯏꯀꯥꯏꯔꯤꯉꯩꯁꯤꯗ ꯑꯩꯗꯤꯅꯦ ꯅꯣꯏꯗꯒ ꯂꯥꯛꯄ ꯑꯝꯇ ꯉꯝꯗꯣꯏ ꯃꯥꯟꯗ꯭ꯔꯦ ꯌꯥꯏꯈꯣꯝꯕ ꯅꯣꯛꯂꯨꯕꯒꯤ ꯋꯥꯔꯗꯨꯅ ꯃꯈꯨꯠꯅ ꯃꯕꯨꯛꯇ ꯄꯥꯏꯔꯒ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯅꯪꯅ ꯉꯔꯥꯡ ꯀꯤꯟꯅ ꯊꯤꯜꯂꯛꯄꯗꯨꯅꯅꯤꯗꯅ ꯃꯈꯖꯥꯏꯗ ꯒ꯭ꯔꯤꯟ ꯀꯥꯔꯒ ꯂꯩꯍꯧꯔꯤꯗꯣ ꯉꯔꯥꯡ ꯑꯩꯅ ꯍꯪꯕꯗꯗꯤꯅꯦ ꯊꯣꯡꯖꯤꯟꯗ ꯁꯨꯖꯟꯕꯒꯤꯅꯤ ꯀꯥꯏꯅ ꯈꯨꯝꯃꯩ ꯄꯣꯅꯤ ꯃꯅꯥꯎꯅꯨꯄꯤꯅ ꯐꯨꯔꯛꯄꯅꯤꯅ ꯍꯦꯛ ꯍꯥꯏꯅꯤꯡꯗꯕ ꯖꯥꯠꯅꯤ ꯃꯥꯁꯨ ꯂꯩꯁꯤꯂꯦꯝꯕꯤꯅ ꯑꯩꯃ ꯒ꯭ꯔꯤꯟꯒ ꯀꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯁ ꯑꯩꯗꯤ ꯉꯝꯖꯔꯔꯣꯏꯗ ꯌꯥꯏꯈꯣꯝꯕꯅ ꯌꯦ ꯀꯩꯁꯨ ꯏꯀꯥꯏꯔꯨꯅꯨꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯅꯨꯄꯤꯒꯤ ꯀꯤꯟ ꯌꯥꯝ ꯆꯥꯅꯔꯕꯅꯦ ꯈꯟꯖꯤꯜꯂꯨꯔꯗꯤ ꯅꯨꯡꯕꯨ ꯅꯨꯡꯁꯤꯕ ꯖꯥꯠꯅꯤꯗ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤꯃꯛ ꯅꯨꯄꯤꯒꯤ ꯀꯤꯟ ꯂꯣꯏꯅ ꯆꯥꯔꯕꯀꯣ ꯂꯩꯁꯤꯂꯦꯝꯕꯤ ꯃꯃꯤꯠꯀꯇꯨ ꯂꯥꯎꯊꯣꯛꯂꯒ ꯌꯥꯏꯈꯣꯝꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯔꯤꯑꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯑꯣ ꯅꯪꯅ ꯅꯨꯄꯤ ꯀꯅꯥꯗ ꯀꯥꯔꯟ ꯇꯥꯔꯨꯕꯒꯤ ꯀꯤꯟ ꯆꯥꯔꯤꯕ ꯁꯦꯡꯅ ꯈꯨꯝꯃꯧꯀꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯉꯁꯤ ꯃꯤ ꯁꯤꯟꯅꯕ ꯌꯥꯎꯅꯤ ꯌꯥꯏꯈꯣꯝꯕꯅ ꯑꯝꯇ ꯐꯤꯡꯒꯠꯈꯤꯅꯨ ꯃꯩꯇꯩ ꯅꯨꯡꯁꯥ ꯑꯃꯧ ꯃꯥꯟꯕꯤ ꯋꯥꯔꯤꯁꯦ ꯅꯪꯅ ꯉꯔꯥꯡ ꯑꯩꯈꯣꯏ ꯗꯗꯥꯗ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯏꯇꯩꯃꯒꯤ ꯀꯤꯟꯅꯤ ꯑꯩꯅ ꯆꯥꯔꯨꯏꯗꯨꯁꯨ ꯂꯩꯁꯤꯂꯦꯝꯕꯤꯅ ꯑꯗꯨꯅ ꯀꯃꯥꯏꯅ ꯀꯔꯝ ꯀꯥꯟꯗ ꯆꯥꯔꯨꯏꯕ ꯌꯥꯏꯈꯣꯝꯕꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤꯗ ꯁꯨꯝꯗꯧꯕꯅꯦ ꯑꯩꯅ ꯀ꯭ꯂꯥꯁ 12ꯀꯤ ꯍꯣꯁꯇꯦꯜꯗ ꯂꯩꯔꯤꯉꯩꯗꯅꯦ ꯑꯩꯒꯤ ꯃꯔꯨꯞ ꯃꯃꯤꯡ ꯑꯗꯨꯝ ꯄꯜꯂꯒꯦ ꯌꯥꯏꯈꯣꯝꯕꯗꯨ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯇꯞꯅ ꯑꯩꯒꯤ ꯃꯔꯨꯞ ꯋꯥꯡꯂꯦꯟ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯆꯠꯈꯤꯕ ꯑꯩ ꯏꯇꯣꯝꯇ ꯁ꯭ꯀꯨꯜ ꯀꯥꯕ ꯅꯨꯃꯤꯠꯅꯦ ꯑꯩꯅ ꯂꯝꯕꯤꯗ ꯁ꯭ꯀꯨꯜ ꯂꯥꯛꯄꯗꯅꯦ ꯑꯩꯈꯣꯏꯗꯥꯒꯤ ꯅꯨꯄꯤꯁꯤꯅ ꯑꯩꯁꯦ ꯑꯩꯈꯣꯏꯗꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯀꯣꯂꯦꯖ ꯀꯥꯔꯕ ꯅꯪꯅ ꯁ꯭ꯀꯨꯜꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯆꯤꯜꯂꯒ ꯅꯨꯄꯤ ꯂꯨꯝꯕ ꯆꯠꯂꯤꯔꯅꯅꯦ ꯋꯥꯒ ꯍꯥꯏꯕ ꯑꯝꯇ ꯅꯪꯍꯧꯗꯦ ꯃꯥꯏꯁꯤꯗ ꯀꯤꯟ ꯍꯦꯛꯇ ꯊꯤꯟꯖꯤꯜꯂꯛꯏꯅꯦ ꯑꯗꯨꯅꯤꯗ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯃꯗꯥꯎꯗꯤ ꯂꯩꯇꯕ ꯖꯥꯠꯅꯤꯍꯦ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯐꯥꯛ ꯐꯥꯛ ꯅꯣꯛꯊꯣꯔꯛꯏ ꯍꯌꯦꯡꯋꯥꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯀꯥꯟꯗꯗꯤ ꯋꯥꯔꯤꯗꯤ ꯅꯨꯡꯉꯥꯏꯗꯧꯔꯤꯅꯦ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯂꯩꯁꯤꯂꯦꯝꯕꯤꯅ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯀꯩꯅꯣꯝꯃ ꯍꯪꯒꯦ ꯅꯣꯏꯗꯥꯗꯣ ꯅꯣꯏꯗ ꯑꯗꯨꯝ ꯂꯩꯔꯗꯣꯏꯔꯣ ꯌꯥꯏꯈꯣꯝꯕꯅ ꯑꯩꯅ ꯅꯪꯕꯨ ꯉꯁꯤ ꯎꯅꯁꯦꯅ ꯀꯧꯔꯤꯁꯦ ꯃꯗꯨꯒꯤꯁꯨ ꯑꯅꯝꯕꯅꯦ ꯂꯩꯁꯤꯂꯦꯝꯕꯤꯅ ꯍꯣꯏꯅꯦ ꯑꯩꯅ ꯈꯜꯂꯦꯕ ꯅꯍꯥꯟꯈꯩꯗꯤ ꯑꯩꯅ ꯑꯗꯨꯝ ꯀꯧꯕꯅꯦ ꯅꯪꯁꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯅꯪꯅꯒ ꯑꯣꯏꯅ ꯀꯧꯕ ꯂꯥꯛꯏꯁꯦ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯅ ꯌꯥꯏꯈꯣꯝꯕ ꯂꯩꯁꯤꯂꯦꯝꯕꯤꯅ ꯃꯥꯅ ꯍꯥꯏꯔꯛꯀꯗꯧꯕ ꯋꯥ ꯑꯗꯨ ꯇꯥꯒꯗꯧꯕꯒꯤ ꯍꯔꯥꯎꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯨꯔꯒ ꯋꯥ ꯍꯥꯏꯗꯣꯛꯄ ꯉꯝꯖꯗꯦ ꯑꯗꯨꯕꯨ ꯍꯥꯏꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯇꯞꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯂꯦꯝꯕꯦ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯁꯤꯗ ꯄꯨꯟꯅ ꯆꯠꯈ꯭ꯔꯅꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯝꯃꯅꯤꯌꯦ ꯂꯩꯁꯤꯂꯦꯝꯕꯤ ꯌꯥꯏꯈꯣꯝꯕꯒꯤ ꯃꯄꯥꯎ ꯇꯥꯔꯒ ꯍꯔꯥꯎꯖꯔꯅꯤ ꯈꯟꯗꯨꯅ ꯃꯀꯥ ꯂꯝꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯄꯥꯎ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗꯗꯤ ꯃꯄꯨꯡ ꯐꯥꯅ ꯃꯅꯤꯡꯇꯝꯅ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯊꯣꯛꯂꯝꯕ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯖꯅ ꯈꯪꯍꯧꯗꯅ ꯅꯣꯡ ꯄꯨꯕ ꯑꯃꯝꯕ ꯂꯩꯆꯤꯜꯅ ꯀꯨꯞꯁꯤꯟꯈꯤꯕꯒꯨꯝ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯛꯁꯤꯜꯂꯛꯏ
Mitlu anida haunaruba tawdana piramna langoi chanchinkre karigumba wahai amatasu machindagi haidorakpa ngamkhidre Yaikhombasu leisilembigi mawong adu ujaraga nungaijade adubu mana wahai ama hek hairubada leisilembi asi soidana kaplakani haibasi khangladuna masu tumina adum leire nungainadabadagi amana amada hoi mai fawba hainaba ngamnadana leiringai aduda angangsing aduna sanariba bol adu soibadagi Yaikhomba hoina leiriba adomda kanna kausilaklami bol aduna leisilembigi laibakta chapchana pali leisilembidu ngakpa ngamhaudabadagi longna lampaktuda tuthaki ngasai makhai kapning leirambaga mapa chana khiduna o khongna kapthorakle angangsing adusu leisilembigi manakta taduna leiriba bol adu changlaktuna khunba phawba leisilembigi matau aduda kijaduna leptuna yengduna leire ngasai makhai nungaitana leiramba yaikhomba adu leisilembigi matau aduda phak nokthorakle yaikhomba naramani ne se hogalo chingkhatpige se yaikhomba leisilembigi makhut adu paiduna chingkhatli leisilembi kapna hogalaktuna phammi aduga bol aduda munna yengi masigi bol sinanine aigi laibakta thoma ise asi haiduna marai baktu nanduna makhatana kablai tumin leptuna leiriba angang macha sing adugi manungdagi amana yaikhomba manakta changlaktuna leisilembida kirup yengduna Yaikhomba Chilembigi manaktagi bolse amta lauraga pibiro aikhoidi changbaki jareba Yaikhomba thebo nang adum changaga laurodana nachena kaisuk taroiba leisilembina thebo da munne yengduna makhut khudombi adu singlaga hai thebo haiba mi maro kanana hauji bol kawraido adugi ngangdu chango natradi noigi bolse amta pira Thebona yaikhomba taksili da yaikhomba chelembise nangna khara mukta hayome boldo aina kawrubaneba nahanong masu yausangda ising haijalubaina lambi mayaida hangoi chonghale ai ngasidi chongba ngamoroiba yam wayeba yaikhomba noklaga lembe kadai boldo pithopikro nangsu angang singsida hangoi ga chonghale haisidi tawbinuko dumaina Hayengwai nachana suda mina mo hangoi chonghaladi nangsu nungairoine leisilembina hai thebo nangsidala bol silawla thebo du leisilembina adumna hairakpa aduda bol adu pira da boy ningladuna harau nokladuna leisilembigi manakta bol adu lawba changlai thebo hek changlakpaga leisilembina lamduna Thebogi mana adu leire khangbra angang maru migi lebaksida bu bolduna kanna thomakba hongnabraba nungaibre ngunangsu Thebo mana leiriba nakan aduda mamaidu chepna thangatuna ayoyo chelembe ai soikibaneba matungdati soidanaba tawrageba na seungdu thadokpiyo yamnae bache se Yaikhomba leisilembina Thebogi manada pairiba makhut adu tapna lauthoklaga anghangdudabu adu yam kana manadu lebiridubu haunabra haibane se Thebo boldu puro sana jawrocho Thebo du boldu pairaga kanna chenkhre leisilembigi maraiba katu ngangsang ngangle Yaikhomba maraibak aduda tapna nanbiduna nabudi khara dum naramani Ado angangni khangdadana tawjaini angangabu manaba hongnabra nangba leisilembina peri tawraga nangonda oiradi kaisuk nungairoini nangso amuk hik launa kapthorakle Yaikhomba leisilembibu themjinbire Yaikhomba lembe leisilembina nang aina chakrakanda aibudi kawkhinuko
ꯂꯩꯁꯤꯂꯦꯝꯕꯤ ꯌꯥꯏꯈꯣꯝꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯄꯤꯔꯥꯡ ꯑꯗꯨꯅ ꯇꯉꯥꯡ ꯇꯉꯥꯡꯂꯕꯤ ꯈꯖꯥꯏ ꯑꯗꯨꯗ ꯇꯞꯅ ꯆꯦꯟꯊꯔꯛꯏ꯫ ꯑꯥꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯗꯣꯏꯔꯣ? ꯑꯩꯈꯣꯏ ꯗꯥ ꯍꯣꯏꯗ ꯑꯗꯨꯝ ꯂꯩꯔꯅꯤ꯫ ꯁꯤꯗ ꯑꯣꯏꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯕꯅ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯨꯅ ꯄꯤꯛꯄꯗꯨꯗ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯂꯅꯤꯅ ꯑꯥꯗ ꯑꯣꯏꯅ ꯂꯩꯅꯕ ꯍꯥꯏꯅꯔꯦ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯩꯒ ꯇꯣꯏꯅ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯕ ꯐꯪꯉꯔꯣꯏꯀꯣ? ꯌꯥꯏꯈꯣꯝꯕꯅ ꯅꯨꯡꯉꯥꯏꯇꯅ ꯂꯦꯝꯕꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯑꯩꯁꯦ ꯀꯩꯒꯤꯅꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯋꯥꯍꯜꯂꯤꯁꯤꯕꯣ? ꯅꯪꯒ ꯂꯥꯞꯅꯔꯅꯤ ꯈꯜꯂꯨꯕꯗ ꯑꯩ ꯏꯁꯥꯁꯦ ꯏꯇꯣꯝꯇ ꯄꯪꯄꯥꯗ ꯄꯥꯈꯠꯆꯩ꯫ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯧꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯍꯜꯂꯦ꯫ ꯌꯥꯏꯈꯣꯝꯕꯅ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯈꯜꯂꯤꯅꯣ? ꯑꯩꯅ ꯃꯐꯝꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯕꯁꯨꯅꯦ ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯀꯔꯤꯁꯨ ꯂꯥꯞꯊꯣꯛꯇꯨꯅ ꯆꯠꯍꯟꯈꯤꯔꯣꯏꯌꯦ꯫ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯔꯣꯏ ꯍꯥꯏꯕꯒꯤ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ? ꯑꯩ ꯐꯣꯟ ꯄꯥꯏꯔꯗꯧꯕꯅꯤ, ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯐꯥꯎꯅꯗꯣꯏꯅꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯂꯩꯁꯤꯂꯦꯝꯕꯤ ꯌꯥꯏꯈꯣꯝꯕꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯅꯣꯡꯃꯇ ꯊꯦꯡꯂꯦ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯕꯁꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯕꯅꯤ꯫ ꯌꯥꯏꯈꯣꯝꯕꯅꯇ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯩꯁꯤꯂꯦꯝꯕꯤꯅ ꯆꯠꯂꯁꯤꯔꯥ, ꯊꯦꯡꯈ꯭ꯔꯅꯤ꯫ ꯌꯥꯏꯈꯣꯝꯕ ꯂꯩꯁꯤꯂꯦꯝꯕꯤꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯛꯏ꯫ ꯂꯩꯁꯤꯂꯦꯝꯕꯤꯁꯤ ꯉꯁꯤꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯌꯥꯏꯈꯣꯝꯕꯁꯨ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯋꯥ ꯑꯗꯨꯗ ꯌꯦꯠꯂꯨꯕ ꯇꯧꯗ꯭ꯔꯦ꯫ ꯍꯣꯏ ꯆꯠꯅꯕ ꯇꯧꯔꯁꯦ꯫ ꯑꯗꯣ ꯂꯩꯁꯤꯂꯦꯝꯕꯤ ꯃꯈꯥ ꯇꯥꯔꯛꯎ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯌꯥꯏꯈꯣꯝꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯛꯏ꯫ ꯌꯥꯏꯈꯣꯝꯕꯅ ꯑꯗꯣ ꯑꯩ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯅꯨꯀꯣ꯫ ꯑꯩ ꯇꯣꯏꯅ ꯅꯅꯥꯛꯇ ꯂꯥꯛꯀꯅꯤꯌꯦ꯫ ꯑꯩꯅ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯕꯨ ꯃꯤꯔꯥꯏꯈꯤꯕꯒꯗꯤ ꯇꯧꯅꯨꯀꯣ ꯅꯪ꯫ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯗꯨꯅ ꯌꯥꯏꯈꯣꯝꯕꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯏ꯫ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯊꯃꯣꯏꯅꯨꯡꯗ ꯄꯨꯡꯉꯝꯗ꯭ꯔꯕ ꯑꯋꯥꯕꯒꯤ ꯄꯣꯠꯂꯨꯝ ꯑꯃ ꯄꯨꯔꯤꯕ ꯑꯗꯨ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅꯁꯨ ꯎꯕꯤꯔ ꯃꯥꯜꯂꯦ꯫ ꯃꯥꯒꯤ ꯑꯋꯥꯕꯗꯨ ꯈꯔ ꯃꯈꯩꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯆꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯏꯪꯕ ꯑꯇꯞꯄ ꯅꯨꯡꯁꯤꯠꯅ ꯃꯁꯥꯗ ꯇꯞꯅ ꯇꯞꯅ ꯌꯩꯔꯔꯤ꯫ ꯃꯗꯨ ꯐꯥꯎꯕꯗ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯑꯋꯥꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯑꯗꯨꯒꯤ ꯀꯥꯟꯅꯐꯝ ꯑꯗꯨ ꯈꯪꯍꯟꯈꯤꯗ꯭ꯔꯦ꯫ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯃꯤꯠꯂꯨꯗꯒꯤ ꯇꯥꯔꯛꯄ ꯄꯤꯔꯥꯡꯇꯅ ꯌꯥꯏꯈꯣꯝꯕꯒꯤ ꯃꯁꯥ ꯑꯗꯨ ꯄꯨꯡꯆꯣꯠ ꯆꯣꯠꯍꯜꯂꯦ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯔꯕꯅꯤ꯫ ꯌꯥꯏꯈꯣꯝꯕꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯄꯤꯔꯥꯡ ꯃꯥꯁꯨ ꯇꯥꯔꯛꯄꯗꯤ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯥꯏꯈꯣꯝꯕꯅ ꯃꯊꯥꯗꯒꯤ ꯂꯩꯁꯤꯂꯦꯝꯕꯤꯕꯨ ꯇꯞꯅ ꯂꯧꯊꯣꯛꯄꯤꯗꯨꯅ ꯁꯦ ꯇꯣꯛꯂꯣ, ꯀꯞꯄꯅꯨ꯫ ꯅꯪꯅ ꯀꯞꯄꯁꯤ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯅꯪꯒ ꯑꯩꯒ ꯄꯨꯟꯁꯤꯒꯤ ꯀꯥꯏꯅꯔꯁꯤ ꯍꯥꯏꯕꯃꯛꯇꯤ ꯅꯠꯇꯦꯗꯅ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯀꯞꯂꯤꯗꯨꯕꯣ? ꯇꯣꯛꯑꯣꯁꯦ꯫ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯅꯥꯃꯩꯇꯠ ꯍꯥꯏꯅ ꯀꯧꯕꯗꯣ ꯑꯃꯨꯛꯇ ꯀꯧꯔꯛꯑꯣ꯫ ꯁꯦ ꯑꯩ ꯑꯝꯇ ꯇꯥꯒꯦꯕ, ꯀꯧꯔꯛꯑꯣꯕ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯀꯞꯄꯗꯨꯗꯤ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯋꯥꯗꯤ ꯀꯔꯤꯁꯨ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯅꯣꯟꯊꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯌꯥꯏꯈꯣꯝꯕꯅ ꯅꯨꯡꯉꯥꯏꯇꯅ ꯐꯔꯦ, ꯅꯪꯅ ꯀꯧꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯀꯧ ꯍꯥꯏꯔꯣꯏꯒꯦ꯫ ꯂꯥꯛꯑꯣ, ꯆꯠꯅꯕ ꯇꯧꯔꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯈꯣꯝꯕꯗꯨ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯆꯠꯄ ꯍꯧꯏ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯇꯞꯅ ꯅꯥꯃꯩꯇꯠ꯫ ꯌꯥꯏꯈꯣꯝꯕ ꯆꯠꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯂꯩꯁꯤꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯌꯥꯏꯈꯣꯝꯕꯅ ꯑꯃꯨꯛꯇꯒ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯅꯥꯃꯩꯇꯠ꯫ ꯌꯥꯏꯈꯣꯝꯕꯅ ꯅꯣꯛꯂꯒ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯃꯁꯝ ꯑꯗꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯀꯣꯛꯐꯥꯕꯤ, ꯀꯣꯛꯐꯥꯕꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯈꯣꯝꯕꯒꯤ ꯃꯁꯝ ꯑꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏ꯫ ꯌꯥꯏꯈꯣꯝꯕꯁꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯝꯄꯥꯛꯇꯨꯗ ꯆꯦꯜꯂꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯌꯥꯏꯈꯣꯝꯕꯕꯨ ꯇꯥꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯑꯅꯤ ꯑꯗꯨ ꯉꯥꯏꯍꯥꯛꯇꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯅꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯅꯣꯛꯅ ꯂꯥꯎꯅ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤ꯫
ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯜꯂꯛꯂꯦ꯫ ꯌꯥꯏꯈꯣꯝꯕꯅ ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯪꯍꯧꯔꯣꯀꯣ, ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯑꯗꯣ ꯑꯌꯨꯛꯇꯔꯣ ꯅꯨꯡꯊꯤꯜꯗꯔꯣ ꯅꯣꯏꯅ ꯆꯠꯇꯣꯏꯁꯦ? ꯌꯥꯏꯈꯣꯝꯕꯅ ꯑꯌꯨꯛꯇ ꯑꯣꯏꯅ ꯆꯠꯇꯣꯏ ꯃꯥꯜꯂꯦ, ꯑꯗꯣ ꯅꯪ ꯉꯟꯇꯥ ꯂꯥꯛꯎꯀꯣ ꯅꯨꯃꯤꯠꯇꯨꯗꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯂꯥꯛꯀꯦ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯪꯂꯒꯦꯀꯣ꯫ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ, ꯌꯥꯏꯈꯣꯝꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯌꯥꯏꯈꯣꯝꯕ ꯍꯣꯏꯅ ꯆꯠꯀꯗꯧꯕ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯇꯨꯅ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯕ ꯑꯗꯨ ꯌꯥꯎꯔꯔꯦ꯫ ꯁ꯭ꯇꯦꯐꯦꯟꯗꯤ ꯂꯩꯁꯤꯂꯦꯝꯕꯤꯅ ꯌꯥꯏꯈꯣꯝꯕꯒꯤ ꯀꯥꯗ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯂꯣꯏꯁꯤꯟꯗꯨꯅ ꯊꯨꯞꯆꯤꯟꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯀꯥꯗ ꯆꯪꯂꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯩ꯫ ꯃꯥꯁꯨ ꯏꯔꯨ ꯂꯨꯔꯨꯕꯒꯤ ꯈꯨꯗꯩꯗꯨꯃ ꯁꯦꯠꯂꯒ ꯃꯉꯛꯁꯝꯗꯁꯨ ꯐꯗꯤ ꯑꯃ ꯌꯥꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯌꯥꯏꯈꯣꯝꯕꯁꯨ ꯃꯌꯥꯝꯕꯒꯨꯝꯅ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯕꯥꯇꯤꯜ ꯑꯃ ꯃꯈꯨꯠꯇ ꯌꯥꯟꯗꯨꯅ ꯀꯥꯔꯛꯂꯦ꯫ ꯃꯌꯥꯝꯕ ꯎꯕꯗ ꯗꯥ ꯀꯩꯅꯣ ꯂꯦꯞꯄꯒ ꯑꯗꯨꯝ ꯂꯩꯔꯤꯗꯨꯕꯣ? ꯀꯣꯛ ꯆꯪꯉꯒ ꯅꯐꯤꯗꯣ ꯍꯣꯡꯗꯣꯛꯎꯒꯦꯗꯤ ꯍꯥꯏꯗꯦ, ꯄꯣꯁ ꯇꯧꯗꯅꯕ ꯃꯄꯥꯟꯁꯤꯗ ꯑꯗꯨꯝ ꯂꯦꯞ ꯂꯩꯔꯝꯃꯦꯕ꯫ ꯁ꯭ꯇꯦꯐꯦꯟꯅ ꯌꯥꯗ ꯇꯧꯔꯤꯅꯤꯅꯦꯍꯦ, ꯅꯪꯒꯤ ꯀꯥꯗ ꯅꯍꯥꯟꯒꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯗꯨ ꯂꯩꯍꯧꯋꯦ, ꯑꯗꯨꯗ ꯑꯩꯁꯨ ꯐꯤꯕꯝꯁꯤꯗ ꯆꯪꯕꯗꯣ ꯀꯤꯔꯕ꯫ ꯌꯥꯏꯈꯣꯝꯕꯅ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯈꯔ ꯈꯔ ꯀꯤꯗꯧꯅꯦ ꯑꯗꯨꯃꯥꯏꯅ, ꯑꯁꯤ ꯅꯨꯄꯤꯁꯦ ꯃꯀꯣꯛꯁꯨ ꯈꯔ ꯈꯔ ꯆꯥꯛꯄꯅꯦ꯫ ꯑꯗꯨꯗꯤ ꯑꯩ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯨꯔꯒꯦ, ꯉꯥꯏꯍꯥꯛ ꯂꯦꯞꯍꯧꯈꯣꯀꯣ, ꯁꯛ ꯃꯥꯟꯅꯔꯨꯕꯁꯤꯒꯤ ꯑꯋꯥꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯌꯥꯏꯈꯣꯝꯕ ꯅꯣꯛ ꯅꯣꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯌꯥꯏꯈꯣꯝꯕꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯂꯩꯁꯤꯂꯦꯝꯕꯤꯗꯤ ꯈꯪꯗꯨꯅ ꯏꯃꯥ ꯀꯅꯥꯅꯣ ꯅꯪꯕꯣ? ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯌꯥꯏꯈꯣꯝꯕꯅ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯇꯝꯂꯒ ꯏꯃꯥ ꯀꯅꯥꯅꯣ ꯅꯪꯕꯣ? ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯌꯥꯏꯈꯣꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯏ꯫ ꯅꯣꯛꯆꯔꯕꯁꯨ ꯂꯩꯁꯤꯂꯦꯝꯕꯤꯗꯤ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯏꯈꯣꯝꯕꯔ ꯁ꯭ꯇꯦꯐꯦꯟꯂ ꯍꯥꯏꯕꯁꯤ ꯈꯪꯗꯅ ꯉꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯌꯥꯏꯈꯣꯝꯕꯅ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯃꯨꯡ ꯃꯊꯛꯇ ꯂꯩꯔꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯃꯈꯨꯠꯅ ꯂꯥꯝꯒꯦ ꯇꯧꯏ꯫ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯐꯃꯨꯡꯗ ꯐꯝꯂꯒꯅꯤ ꯃꯍꯥꯛꯅ ꯐꯤ ꯊꯨꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ꯫ ꯌꯥꯏꯈꯣꯝꯕꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯀꯅꯣ, ꯀꯅꯥꯅꯣꯁꯨ ꯈꯪꯗꯦ, ꯑꯩ ꯑꯝꯇ ꯍꯥꯟꯅ ꯊꯣꯛꯍꯧꯈꯤꯒꯦ꯫ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ ꯌꯥꯏꯈꯣꯝꯕꯅ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯐꯥꯔꯒ ꯑꯩꯅꯦ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯅꯪꯒꯤ ꯅꯊꯧꯗꯣ ꯑꯗꯨꯝ ꯇꯧ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯆꯪꯉꯛꯀꯅꯤ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦꯍꯦ, ꯑꯗꯣ ꯅꯪꯒꯤ ꯌꯣꯝꯁꯤꯟꯕ ꯌꯥꯕ ꯐꯤ ꯃꯈꯩꯗꯤꯅꯦ ꯑꯩꯅ ꯂꯣꯏꯅ ꯌꯣꯝꯁꯤꯜꯂꯕꯅꯦ, ꯑꯗꯨꯒ ꯅꯤꯅꯦꯒꯤ ꯑꯋꯥꯠ ꯑꯄꯥꯁꯨ ꯈꯔ ꯑꯝꯇ ꯌꯦꯡꯕꯤꯔꯨꯈꯤꯒꯦ꯫ ꯌꯥꯏꯈꯣꯝꯕꯅ ꯍꯣꯏ ꯌꯦꯡꯉꯨꯔꯣ꯫ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯌꯥꯏꯈꯣꯝꯕꯅ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯕ ꯑꯗꯨ ꯀꯧꯁꯤꯜꯂꯤ꯫ ꯗꯥ ꯂꯥꯎꯍꯦ, ꯊꯣꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯐꯦꯟꯁꯨ ꯆꯪꯂꯛꯇꯨꯅ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯈꯣꯏꯅ ꯂꯣꯏꯁꯤꯟꯕ ꯍꯦꯛ ꯂꯣꯏꯕꯒ ꯕꯤꯗ꯭ꯌꯥꯒ ꯔꯤꯃꯥꯒꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯕꯤꯗ꯭ꯌꯥꯒ ꯔꯤꯃꯥꯒ ꯎꯕꯗ ꯄꯥꯟꯊꯣꯏꯅ ꯏꯅꯥꯎ ꯅꯣꯏꯁꯨ ꯌꯧꯁꯤꯜꯂꯛꯑꯦꯗꯅ, ꯏꯆꯥꯊꯣꯏꯕꯤ ꯂꯥꯛꯑꯣ, ꯅꯪ ꯇꯥꯆꯧꯍꯣꯏꯁꯨ ꯂꯣꯏꯅ ꯂꯣꯏꯅꯔꯕꯅꯦ꯫ ꯏꯃꯨꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯆꯧꯕ, ꯑꯇꯣꯝꯕ, ꯅꯆꯟꯅꯨꯄꯤ ꯍꯣꯏ ꯌꯧꯁꯤꯜꯂꯛꯑꯦꯅꯦꯍꯦ꯫ ꯌꯥꯏꯈꯣꯝꯕꯒ ꯁ꯭ꯇꯦꯐꯦꯟꯒꯁꯨ ꯇꯨꯡꯗ ꯃꯥꯡꯗ ꯊꯣꯛꯂꯛꯇꯨꯅ ꯕꯤꯗ꯭ꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯩ꯫ ꯕꯤꯗ꯭ꯌꯥꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯌꯥꯔꯦ, ꯍꯧꯒꯠꯂꯣ, ꯅꯣꯏꯕꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯣ? ꯁ꯭ꯇꯦꯐꯦꯟꯅ ꯂꯣꯏꯔꯦ ꯃꯥ꯫ ꯂꯩꯁꯤꯂꯦꯝꯕꯤꯗꯤ ꯊꯣꯡꯖꯜꯄꯥꯟꯗ ꯂꯦꯞꯇꯨꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯇꯤꯡꯉꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯕꯤꯗ꯭ꯌꯥ ꯂꯩꯁꯤꯂꯦꯝꯕꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯗꯨꯅ ꯄꯥꯟꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯍꯪꯉꯛꯏ, ꯏꯕꯦꯝꯃꯁꯤꯅ ꯀꯅꯥꯅꯣ ꯏꯆꯦ? ꯄꯥꯟꯊꯣꯏꯅ ꯂꯩꯁꯤꯂꯦꯝꯕꯤꯗ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯅꯦ, ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯣꯏꯗꯧꯕ ꯀꯨꯏꯗ꯭ꯔꯕꯅꯦ꯫ ꯏꯕꯦꯝꯃ ꯂꯩꯁꯤ, ꯅꯪꯁꯨ ꯁꯤꯗ ꯂꯥꯛꯎꯗꯅ,
ꯀꯔꯤꯒꯤ ꯑꯗꯨꯗ ꯂꯩꯔꯤꯅꯣ ꯅꯪꯕꯣ? ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯄꯥꯟꯊꯣꯏꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩ꯫ ꯁ꯭ꯇꯦꯐꯦꯟꯅ ꯂꯩꯁꯤꯂꯦꯝꯕꯤꯗ ꯌꯦꯡꯂꯒ ꯃꯇꯣꯝꯇ ꯈꯜꯂꯤ꯫ ꯀꯩꯅꯣ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯣꯏꯔꯅꯤ ꯀꯥꯏ ꯍꯥꯏꯁꯤꯕꯨ ꯑꯩꯒꯤ ꯑꯣꯏꯅꯒ ꯑꯃꯨꯛ ꯍꯥꯏꯅꯁꯜꯂꯤ ꯖꯥꯠꯂꯣ? ꯀꯥꯏꯗꯩꯅꯣꯗ ꯑꯩꯒꯤꯗꯤ ꯂꯩꯖꯔꯦ꯫ ꯍꯣꯏ ꯃꯁꯛꯁꯤꯕꯨꯗꯤ ꯅꯨꯡꯕꯨꯗꯤ ꯅꯨꯡꯁꯤ꯫ ꯁ꯭ꯇꯦꯐꯦꯟꯗꯨ ꯃꯣꯃꯣꯟꯀ ꯅꯣꯛꯏ꯫ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯏꯈꯣꯝꯕꯅ ꯁ꯭ꯇꯦꯐꯦꯟꯒꯤ ꯄꯨꯛꯆꯦꯞꯇ ꯈꯨꯅꯤꯡꯅ ꯀꯥꯛ ꯊꯤꯜꯂꯤ꯫ ꯁ꯭ꯇꯦꯐꯦꯟꯅ ꯁꯨꯒꯠꯂꯒ ꯑꯌꯣ ꯅꯥꯏꯅꯦ ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯕꯣ? ꯌꯥꯏꯈꯣꯝꯕꯅ ꯀꯗꯥꯏꯗꯅꯣ ꯌꯦꯡꯂꯤꯗꯨꯕꯣ? ꯃꯤ ꯃꯄꯨ ꯄꯥꯟꯈ꯭ꯔꯕꯅꯤꯀꯣ꯫ ꯁ꯭ꯇꯦꯐꯦꯟꯅ ꯆꯠꯊꯣꯏ ꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯄꯣꯠꯇꯨ ꯉꯥꯏꯍꯦ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯅ꯫ ꯌꯥꯏꯈꯣꯝꯕꯅ ꯏꯆꯟꯅꯨꯄꯤꯅꯦ ꯁꯦꯟꯅꯗ ꯌꯥꯕ꯭ꯔꯣ? ꯑꯅꯤꯗꯨ ꯃꯆꯤꯟꯗꯨ ꯂꯦꯞꯅꯗꯦ꯫ ꯕꯤꯗ꯭ꯌꯥꯅ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯁꯤꯗ ꯀꯅꯥꯗ ꯏꯀꯥꯏꯔꯤꯅꯣ ꯅꯪꯕꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯏꯀꯥꯏ ꯏꯀꯥꯏꯅ ꯕꯤꯗ꯭ꯌꯥꯒ ꯄꯥꯟꯊꯣꯏꯒꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯕꯤꯗ꯭ꯌꯥꯅ ꯅꯪꯕꯨ ꯀꯔꯤ ꯆꯥꯒꯦ? ꯅꯁꯛꯇꯨꯅ ꯑꯗꯨꯛ ꯐꯖꯩꯁꯤꯕꯣ? ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯂꯩꯁꯤꯂꯦꯝꯕꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯅꯦ ꯂꯩꯁꯤꯂꯦꯝꯕꯤ ꯀꯧꯏ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯃꯃꯤꯡ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁ꯭ꯇꯦꯐꯦꯟꯗꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯦ꯫ ꯌꯥꯏꯈꯣꯝꯕꯒ ꯃꯥꯒ ꯉꯥ ꯂꯩꯕ ꯆꯠꯄꯗ ꯉꯥꯌꯣꯟꯕꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯌꯥꯏꯈꯣꯝꯕꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯌꯥꯏꯈꯣꯝꯕꯗꯤ ꯂꯩꯁꯤꯂꯦꯝꯕꯤꯗ ꯅꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁ꯭ꯇꯦꯐꯦꯟꯅ ꯌꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯀꯣꯡ ꯃꯄꯥꯗ ꯅꯛꯁꯤꯟꯗꯨꯅ ꯇꯞꯅ ꯑꯁꯤꯔꯣ ꯂꯩꯁꯤꯂꯦꯝꯕꯤ ꯍꯥꯏꯗꯣ? ꯌꯥꯏꯈꯣꯝꯕꯅ ꯃꯥꯅꯤ ꯀꯩꯅꯣ ꯑꯁꯤꯅꯤ ꯂꯩꯁꯤꯂꯦꯝꯕꯤ ꯍꯥꯏꯗꯣ꯫ ꯁ꯭ꯇꯦꯐꯦꯟꯅ ꯑꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯒ ꯀꯣꯏꯅꯩ ꯍꯥꯏꯗꯣ? ꯌꯥꯏꯈꯣꯝꯕꯅ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯆꯤꯟꯗꯨ ꯃꯈꯨꯠꯅ ꯃꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ ꯃꯤ ꯃꯃꯥꯡꯁꯤꯗꯕ ꯏꯌꯥꯝꯕꯅꯦ ꯀꯥꯏꯅ ꯒ꯭ꯌꯥꯟ ꯀꯩꯝꯇ ꯇꯥꯖꯗꯦꯕ꯫ ꯄꯥꯟꯊꯣꯏꯅ ꯏꯕꯦꯝꯃ ꯂꯩꯁꯤ ꯏꯆꯦꯒ ꯇꯥꯏꯉꯣꯒꯗꯨꯕꯨ ꯀꯩꯗꯧꯍꯧꯔꯤꯒꯦꯅꯦ? ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯃꯨꯛꯇꯗꯤ ꯎꯖꯅꯤꯡꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯅꯤꯅꯦ ꯃꯃꯥꯒ ꯕꯕꯥꯒꯗꯣ ꯑꯥꯒꯤ ꯕꯨꯕꯣꯛꯇꯣ ꯅꯥꯕꯒꯤ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯣ ꯅꯤꯅꯦ ꯍꯣꯏ ꯆꯠꯄ ꯅꯪꯅꯕꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯀꯨꯃꯥꯔꯒ ꯏꯕꯦꯅꯤꯒꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯦ꯫ ꯏꯕꯦꯅꯤꯅ ꯑꯁ ꯑꯩꯗꯤ ꯅꯣꯏ ꯆꯠꯂꯝꯃꯗ꯭ꯔꯅꯅꯦ ꯎꯅꯍꯧꯔꯔꯣꯏ ꯈꯟꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ꯫ ꯀꯨꯃꯥꯔꯅ ꯅꯣꯏꯕꯨ ꯅꯄꯣꯠ ꯅꯆꯩꯗꯤ ꯂꯣꯏꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯣ? ꯄꯥꯟꯊꯣꯏꯅ ꯂꯣꯏꯔꯦ ꯇꯥꯏꯉꯣ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯏꯆꯥ ꯂꯩꯁꯤꯗ ꯏꯆꯦꯍꯣꯏꯕꯨ ꯍꯪꯖꯔꯝꯂꯤꯕꯅꯤ꯫ ꯄꯥꯟꯊꯣꯏꯅ ꯕꯤꯗ꯭ꯌꯥꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯏꯆꯦ ꯃꯁꯤꯅ ꯑꯩꯈꯣꯏ ꯑꯆꯧꯕꯒꯤ ꯃꯃꯥ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯃꯕꯨꯡ ꯑꯅꯤꯒꯤ ꯃꯅꯤ꯫ ꯏꯕꯦꯅꯤꯅ ꯑꯣ ꯏꯕꯦꯝꯃ ꯍꯌꯦꯡ ꯌꯨꯝꯗꯨꯗ ꯅꯆꯤꯟ ꯅꯅꯥꯎ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯧꯀꯣ꯫ ꯅꯆꯦ ꯑꯁꯦ ꯅꯣꯡꯃ ꯐꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕ ꯐꯪꯖꯔꯛꯇ꯭ꯔꯕꯅꯤ꯫ ꯁꯦꯒ ꯃꯥꯏꯒ ꯇꯥꯟꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯧꯀꯣ꯫ ꯏꯕꯦꯅꯤꯗꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯄꯤ ꯇꯥꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯄꯥꯟꯊꯣꯏꯁꯨ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯂꯕ ꯏꯪꯈꯣꯜ ꯑꯁꯤ ꯊꯥꯗꯣꯛꯀꯅꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛꯁꯨ ꯀꯞꯀꯅꯨ ꯌꯥꯔꯛꯇ꯭ꯔꯦ꯫ ꯑꯅꯤꯗꯨꯅ ꯀꯞꯄ ꯑꯗꯨ ꯎꯔꯒ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯃꯃꯥꯏꯗꯨ ꯈꯨꯝꯗꯨꯅ ꯋꯥ ꯋꯥ ꯀꯞꯊꯣꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯌꯥꯝꯗꯨꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯂꯣꯏꯅ ꯆꯦꯟꯅꯔꯦ꯫ ꯀꯨꯃꯥꯔꯅ ꯃꯌꯥꯝ ꯑꯗꯨꯕꯨ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯌꯥꯔꯦꯁꯦ ꯌꯥꯔꯦꯁꯦ ꯇꯣꯛꯅꯔꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯏꯅꯈꯤꯗꯧꯁꯨ ꯅꯠꯇꯕꯗ ꯑꯗꯨꯃꯥꯏꯅꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯅꯣꯏꯕꯣ? ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯀꯞꯅꯔꯕ ꯃꯇꯨꯡꯗ ꯌꯨꯝꯒꯤ ꯁꯣ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯄꯥꯟꯊꯣꯏ ꯏꯪꯈꯣꯜꯗꯨꯒꯤ ꯏꯁꯣꯔꯗꯨꯕꯨ ꯃꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯅꯤꯡꯖꯗꯨꯅ ꯆꯠꯀꯗꯧꯕꯒꯤ ꯊꯣꯔꯛꯂꯦ꯫ ꯀꯨꯃꯥꯔꯅ ꯏꯕꯦꯅꯤꯗ ꯅꯪꯕꯨ ꯏꯕꯨꯡꯉꯣ ꯌꯥꯏꯈꯣꯝꯕꯗ ꯄꯩꯁꯥ ꯈꯔ ꯄꯤꯅꯤ ꯍꯥꯏꯗꯥꯏꯅꯦ ꯄꯤꯈ꯭ꯔꯣꯗꯅ ꯃꯤ ꯆꯠꯈꯤꯕꯅ ꯍꯥꯜꯂꯅꯤ꯫ ꯏꯕꯦꯅꯤꯅ ꯃꯣꯏ ꯄꯥꯕꯨꯡ ꯌꯥꯏꯈꯣꯝꯕꯁꯤꯕꯨ ꯀꯔꯝꯕ ꯑꯣꯏꯒꯗꯣꯏꯅꯣ ꯑꯩꯕꯨ ꯈꯪꯗ꯭ꯔꯦꯃꯤ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯄꯤꯁꯤꯜꯂꯨꯔꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯣꯏꯔꯝꯃꯗꯤ ꯄꯩꯁꯥꯗꯣ ꯄꯥꯝꯃꯨꯏꯌꯦꯕ꯫ ꯀꯨꯃꯥꯔꯅ ꯏꯕꯦꯅꯤꯒꯤ ꯃꯀꯣꯛꯇ ꯃꯈꯨꯠꯅ ꯏꯜꯂꯒ ꯃꯤ ꯇꯥꯅꯤꯅꯦꯍꯦ ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯑꯩ ꯇꯧꯒꯦꯁꯦ꯫
Kumarna Stephenga Yaikhombaga punna lepminariba mafam aduda prap changsilai. Aduga Stephen di yenglaga. Ibungo Yaikhomba. Nakandagi Yaikhombana. Kay haigi kaka. Kumarna. Ay na yenglurisi onaredana. Yaikhombada amuk onsilaga. Ibungo nandom chana nangbu kauriye. Yaikhombana. Hoy kaka. Yaikhombadu ibeni ki manakta changsilaklaga. Indomcha kari takbigadoba. Ibeni na. Ibungo nangna ada leikhrabasu marakta lakpadi lauko. Ikai hangoidana hairabada nachanase nang leitrabadine matomta tupak tupai ichanchandana leidauribane. Yaikhomba leisilembida haifet yenglaga momo noktuna. Laktoine indomcha ay toina lakaniye. Ibeni na magi bag tudagi lupa lising mga lauthoraktuna. Sese masina nangi kay no laibada mateng oino. Yaikhombana indomcha yaraniye bibirano. Adui saru imungi sizinabada mateng oibiyo nachagidi yaraniye. Ibeni na Yaikhombada paisa adu namdana pinaba hotnay. Adubu Yaikhombana law haiba yadre. Bidya hoy panthoy hoy di gari da kaduna famnakre. Leihori ba haibabu Ibeni Yaikhomba leisilembi ahum sida ngai hore. Yaikhombaga Ibeni gana paisa adu inthok insin taunaduna leiringaida leisilembi na changsinlaktuna mamadagi paisa adu lauraga Yaikhombada pi. Se paisilo nupanabu kaigino aduyamanam kalide. Leisilembi mapidu paisa mathaktuda tap tarai. Leisilembi gi mataw aduda Yaikhombasu nungairakraduna. Hoy, ay laurage. Asi haiduna paisa adu laure. Ibenisu panthoy hoygi manakta chatkiduna wari sanari. Yaikhombana. Lembe, nang phajana layuko. Aisu yum yaubaga phone taurake. Leisilembi na tapna. Nangdi kaidagi phone na tauraktoiba. Yaikhombana. Aigisu phone laye. Aina pairoi haidana paidabane. Yaikhomba mapi irachelai aduga tapna. Aigi maruk wanglena aigi damakta leibirakhiba phone. Aina aigi maruk damakni khanduna latlaga thamjaribane. Leisilembi Yaikhombana magi marukpu ningsinglaga wajaba adu ubada masu nungairaktre. Mangonda fauriba nungaitaba pumbadu lotchinduna Yaikhombagi makhutta tapna paibiduna Yaikhombabu themjilai. Yarese nungaitaba taurano. Ado nang horen yaubaga phone taurauko. Adu soiba yadeba. Aigi number di khangabo nangba. Yaikhombana. Khangi jinphabuye. Leisilembi na. Good. Adunidana. Adudi lao chatnaba taurula thengkhaneba. Yaikhombasu Leisilembiga punna lakminare. Aduga gari mathakta kaduna Stephenga punna phaminare. Leisilembi nokmi tauduna Stephen de yenglaga. Da Stephen nongma da Yaikhombaga punna lakminauko. Chakchara ma hauna chamina seba. Ibungi laman nachanna chauna tonsinduna leiribane. Stephen na yareda karigi lamano. Hoi lake. Aikoigi nupa thokpa siga punna chatminabadi tandi tanbane. Adubu ichana hairabanina lakminarage. Stephen Yaikhombada yenglaga michi thokhachili. Yaikhombanasu Stephen da michi khachili. Leisilembisu anigi mataw adu uraga nokchei. Yaikhomba hoisu chatnaba gari adu start tawba hore. Panthoina Ibenida. Ite amuk chatlukhige. Ibenina. Hoi chaluro. Yaikhombasu Leisilembida. Adudi amuk chatlukhige ko. Leisilembi mangaktamak nomi khumbadi khumlakte. Stephena Yaikhombada yenglaga.
respect respect ꯑꯩꯈꯣꯏꯗꯤ ꯑꯅꯣꯞ ꯁꯤꯟꯖꯔꯦ ꯌꯥꯏꯈꯣꯝꯕ ꯍꯣꯏꯁꯨ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯔꯛꯂꯦ ꯑꯗꯨꯝꯅ ꯒꯥꯔꯤ ꯑꯗꯨ ꯍꯦꯛ ꯃꯅꯥꯛꯇꯒꯤ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯕꯗꯒꯤ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯃꯁꯥꯗꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯕꯒꯨꯝ ꯃꯤꯄꯥꯏꯕ ꯐꯥꯎꯔꯛꯂꯦ ꯇꯨꯝꯗꯅ ꯃꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯉꯝꯁꯤꯜꯂꯛꯇ꯭ꯔꯗꯨꯅ ꯀꯞꯂꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯀꯨꯃꯥꯔꯒ ꯏꯕꯦꯅꯤꯒꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯥꯟꯅꯔꯤ ꯌꯥꯏꯈꯣꯝꯕꯗꯨ ꯒꯥꯔꯤꯗ ꯇꯣꯡꯅ ꯃꯄꯤꯁꯨ ꯇꯞ ꯇꯥꯔꯛꯏ ꯃꯤꯅ ꯎꯈꯤꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯁꯨ ꯊꯨꯅ ꯁꯠ ꯇꯩꯊꯣꯛꯆꯩ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨ ꯊꯣꯡꯅꯥꯎꯔꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁ꯭ꯇꯦꯐꯦꯟ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯃꯥꯅ ꯀꯔꯤꯕꯨꯗꯤ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ ꯃꯥꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯑꯁꯨꯝꯅ ꯒꯥꯔꯤꯗꯨ ꯂꯦꯞꯇꯅ ꯊꯧꯔꯛꯄ ꯑꯗꯨꯅ ꯕꯤꯗ꯭ꯌꯥ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯦ ꯒꯦꯠꯇꯨ ꯍꯥꯡꯗꯣꯛꯂꯒ ꯒꯥꯔꯤꯗꯨ ꯁꯨꯃꯥꯡ ꯐꯥꯎꯕ ꯊꯧꯖꯤꯜꯂꯛꯇꯨꯅ ꯈꯥꯝꯂꯒ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯃꯊꯪ ꯊꯥꯡꯊꯅꯔꯦ ꯌꯥꯏꯈꯣꯝꯕꯗꯤ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯊꯣꯏꯅ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯌꯦꯡꯂꯨꯗ꯭ꯔꯦ ꯄꯥꯟꯊꯣꯏꯗꯤ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯃꯃꯤꯠꯇꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯏ ꯀꯔꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯕ ꯌꯨꯝꯁꯤꯕꯣ ꯑꯩꯕꯨ ꯂꯩꯕ ꯍꯩꯅꯒꯗ꯭ꯔꯅꯦ ꯅꯍꯥꯟꯁꯨ ꯑꯣꯟꯊꯣꯛꯅ ꯅꯥꯟꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯕꯤꯗ꯭ꯌꯥꯅ ꯏꯆꯦ ꯃꯅꯨꯡꯗ ꯆꯪꯂꯁꯦ ꯄꯥꯟꯊꯣꯏꯅ ꯍꯣꯏ ꯆꯪꯂꯁꯤ ꯄꯥꯟꯊꯣꯏ ꯃꯈꯣꯡꯗꯒꯤ ꯆꯄꯜ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯁ꯭ꯇꯤꯌꯔ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ ꯕꯤꯗ꯭ꯌꯥꯅ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯗꯨꯕꯣ ꯏꯆꯦ ꯆꯄꯜꯗꯨ ꯇꯣꯡꯁꯤꯟꯕꯤꯌꯣ ꯃꯁꯤꯁꯨ ꯉꯁꯤꯗꯒꯤꯗꯤ ꯏꯆꯦꯒꯤ ꯌꯨꯝ ꯑꯣꯏꯔꯕꯅꯤ ꯄꯥꯟꯊꯣꯏꯅ ꯌꯥꯅꯤꯗ ꯑꯗꯨꯝ ꯂꯧꯊꯣꯛꯀꯦ ꯑꯅꯥꯟꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ ꯕꯤꯗ꯭ꯌꯥꯅ ꯍꯥꯏꯅꯕꯗ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯃꯈꯥꯗ ꯊꯝꯂꯤꯕ ꯄꯥꯟꯊꯣꯏꯒꯤ ꯆꯄꯜ ꯑꯗꯨ ꯃꯥꯅ ꯑꯣꯏꯅ ꯂꯧꯈꯠꯂꯨꯗꯨꯅ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯄꯨꯈꯠꯂꯛꯂꯦ ꯑꯗꯨꯒ ꯑꯅꯤꯗꯨ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯂꯦ ꯌꯥꯏꯈꯣꯝꯕ ꯁ꯭ꯇꯦꯐꯦꯟ ꯔꯤꯃꯥ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯪꯂꯛꯂꯦ ꯄꯣꯠꯁꯤꯡ ꯑꯗꯨ ꯐꯤꯔꯣꯜꯗꯤ ꯈꯔ ꯈꯛꯇꯅꯤ ꯑꯌꯥꯝꯕꯅꯗꯤ ꯌꯥꯏꯈꯣꯝꯕꯒꯤ ꯂꯥꯏꯔꯤꯛ ꯉꯥꯛꯇꯅꯤ ꯁ꯭ꯇꯦꯐꯦꯟꯅ ꯅꯅꯥꯎ ꯅꯪ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯂꯣꯏꯅ ꯄꯥꯕ꯭ꯔꯣ ꯌꯥꯏꯈꯣꯝꯕꯅ ꯄꯥꯏꯌꯦ ꯄꯥꯕꯗꯨꯅꯕꯨ ꯂꯩꯔꯤꯅꯤ ꯄꯥꯗ꯭ꯔꯗꯤ ꯀꯩꯗꯧꯕꯩ ꯂꯩꯗꯣꯏꯕ ꯑꯩꯗꯤ ꯁ꯭ꯇꯦꯐꯦꯟꯅ ꯑꯗꯨꯅꯅꯦ ꯅꯪꯅ ꯅꯀꯣꯛ ꯑꯃꯃꯨꯛ ꯆꯥꯛꯏꯗꯣ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯗꯅ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯌꯥꯏꯈꯣꯝꯕ ꯋꯥꯡꯂꯦꯟꯅ ꯃꯥꯒꯤꯗꯃꯛ ꯂꯩꯕꯤꯔꯛꯈꯤꯕ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯅꯝꯕꯔ ꯑꯗꯨ ꯅꯝꯂꯒ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯐꯣꯟ ꯑꯗꯨ ꯑꯍꯥꯟꯕꯗꯗꯤ ꯄꯥꯏꯔꯛꯇꯦ ꯀꯩꯅꯣ ꯐꯣꯟꯒ ꯄꯥꯏꯗ꯭ꯔꯤꯁꯤꯅ ꯅꯝꯕꯔ ꯈꯪꯗ꯭ꯔꯖꯥꯠꯂꯣ ꯅꯠꯇ꯭ꯔꯒ ꯇꯨꯝꯈ꯭ꯔꯖꯥꯠꯂꯅꯦ ꯀꯩ ꯅꯨꯄꯤꯅꯣ ꯃꯁꯤꯕꯣ ꯉꯁꯥꯏꯗꯅꯦ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯀꯦ ꯍꯥꯏꯔꯝꯃꯤꯗꯣ ꯑꯩꯕꯨ ꯇꯧꯔꯔꯣꯏꯁꯤꯔꯅꯦ ꯁꯥꯎꯁꯤꯟꯅꯔꯒ ꯂꯩꯊꯣꯛꯑꯁꯤꯔꯥ ꯍꯣꯏꯗꯦ ꯂꯩꯊꯣꯛꯑꯒꯦ ꯌꯥꯏꯈꯣꯝꯕꯁꯨ ꯐꯣꯟꯗꯨ ꯑꯅꯤꯔꯛ ꯁꯨꯅ ꯇꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯐꯣꯟ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯐꯣꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯕꯦꯜꯀꯣꯅꯤ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯉꯥꯏꯔꯤ ꯁ꯭ꯇꯦꯐꯦꯟꯁꯨ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯇꯨꯝꯂꯁꯤ ꯍꯥꯏꯗꯨꯅ ꯀꯧꯕ ꯂꯥꯛꯄꯗ ꯕꯦꯜꯀꯣꯅꯤꯗ ꯂꯦꯞꯇꯨꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯌꯨꯝ ꯊꯥꯗꯣꯛꯂꯛꯄꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯁ꯭ꯇꯦꯐꯦꯟꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯌꯥꯏꯈꯣꯝꯕꯅ ꯐꯣꯟ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯁꯤ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯐꯥꯎ ꯐꯣꯟꯒ ꯇꯧꯔꯛꯇꯦꯕ ꯑꯩꯅ ꯋꯥꯔꯤꯁꯦ ꯀꯩꯝꯇ ꯈꯪꯗꯕꯅꯦꯕ ꯃꯥꯅ ꯁ꯭ꯇꯦꯐꯦꯟꯅ ꯑꯩꯗꯤ ꯌꯨꯝꯒꯤ ꯅꯨꯡꯉꯥꯏꯇꯕꯒ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒ ꯃꯥꯗꯤ ꯅꯨꯄꯤꯒꯤꯅꯤꯅꯦ ꯍꯦꯔ ꯑꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯈꯣꯝꯕꯒꯤ ꯂꯨꯈꯝꯗ ꯄꯥꯛ ꯂꯥꯎꯅ ꯊꯥꯏ ꯌꯥꯏꯈꯣꯝꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯈꯨꯠꯇꯒꯤ ꯐꯣꯟ ꯑꯗꯨ ꯃꯈꯥꯗ ꯇꯥꯏ ꯐꯣꯟ ꯑꯗꯨꯅ ꯃꯈꯥꯗ ꯍꯦꯛ ꯇꯥꯕꯒ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯀꯣꯜ ꯂꯥꯛꯁꯤꯜꯂꯤ
Yaikhomba du mayambada wa haige tauramba adu phone laksinba aduda haiba pharak tadana haidre phone adu khunkatli Stefana kanaro tawraido loudspeaker thado angangna tumgedi haidadana numidang sidaba Yaikhomba mayamba leiba aduda phone du okadobadi tallabani adubu mayambana taksilakpa aduda phone du okle aduga loudspeaker thado I Leisi lembina Hello kanano Yaikhomba na Lembi aine Leisi lembina Haima namaitat aidi kana oiro biningore Yaikhomba na Oh Stefana ingit tawduna malay haiba khanghangano haina Yaikhomba da takli Leisi lembina chak charabo nangba Yaikhomba na Kay mathel charaba Korino Au mana sumtaw leiduba Aiga wari sabasi yam hainadraba Yaikhomba du mayamba leiba aduda waga ngangpham khangdrabani Yaikhomba na Aikhoida Stefana Yaikhomba gi machindu mensili Leisi lembina Kaino noida leibra haise Stefana Leitie madi tumkhre Leisi lembina noida hairaga kainom ningsange noida na koiba nupido masagurabo nangba Stefana ure masak phajabado Leisi lembina kadaidagi phajabano he Imphal macha oibagine keba khara haibagi phajaba manbai wani tumba hogolakpada madugi nupiduna oiramgadaba sakto mita sangsang ure hawai jarma pi malamdoini Stefan du Yaikhomba da haifet yenglai aduga hera nangsu adu faudi henmandro Leisi lembina is nangise noidagi nupido masakti haibe sawira thibu thi haibani kaino mayang kato ikang hikangadana guli ga charamdo yama laidi Stefan du ikai boy sawning boy manang nupagi mamangda Leisi lembina adumna hairakpa aduda haiga da guloirabo kharaga hairakhodana Leisi lembina noida do masak haire yam thirubasu nate madugi hangmai khudong manbi nupi do natradi nupi kamta leijadraba maba Stefan du taba ngamsilaktabadagi Yaikhomba gi machin melamba makhud adu lauthoklaga hoi mai hairamdana tuminna magi kada changkhre Yaikhomba na noklaga adune karan yam taningadina Leisi lembina Karino karan haibo aina kaida karan takhrage Yaikhomba na sum haibanida ado nangbu chak charabo Leisi lembina chare ado nang pao matarabo Yaikhomba na kai pao no amadi lairadana ani fau tadri Leisi lembina mai karan se amuk hawra adone Yaikhomba na kaino karan haibo aina kaida karan takhrage Leisi lembina migi dialog punadabi Yaikhomba na ado kai pao no hairodana Leisi lembina exam do day 9 da haidokani haibane Yaikhomba na handaki day 9 sidaro Leisi lembina Yaikhomba na adudi hangchitni ne kuidre ko hoide he sachit haido di phadongni kuiman khremoisu Leisi lembina nangdi lairik haibanina sachit haido aningamni aidi kharaga haidringai mathaksida amuk nasindana exam kane mathong maramda khangkhidrabani pakhatle yamna aina sum khalineba kaigumba aisinane mangba ngambagi sakti ka pairamaba aigi answer paper do thiragane marks se mayam hapchinge kaina ka khallipone Yaikhomba na adubu upai leite natro aisu khangdrida haidoga khangba haiduni adudi phare thengsu labanina tumnaba tawrase thamage ko good night Leisi lembina hoi ado hayeng yahongan bidanase anganba mina haudoknabi Yaikhomba na hoi ku phabi thame ko Leisi lembina good night Anidu phone thamnakhre Yaikhomba su tumba changkhre
ꯂꯩꯁꯤꯂꯦꯝꯕꯤꯗꯤ ꯐꯣꯟꯗꯨ ꯌꯦꯡꯗꯨꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯂꯩ꯫ ꯑꯩꯅ ꯉꯁꯥꯏ ꯃꯍꯥꯛ ꯆꯠꯈꯤꯕꯒꯤ ꯋꯥꯔꯝꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯐꯈ꯭ꯔꯦ꯫ ꯁꯨꯃꯥꯏꯅ ꯐꯣꯟꯗꯒ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯁꯥꯕ ꯐꯪꯖꯔꯗꯤ ꯀꯩꯒꯤ ꯋꯥꯖꯔꯨꯅꯤꯒꯦ? ꯁꯤ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯌꯥꯔꯅꯤ꯫ ꯇꯨꯝꯃꯨꯔꯒꯦ꯫ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯌꯥꯏꯈꯣꯝꯕꯁꯨ ꯂꯩꯁꯤꯂꯦꯝꯕꯤꯒ ꯅꯨꯡꯇꯤꯒꯤ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯅꯨꯡꯉꯥꯏꯅꯗꯕ ꯇꯧꯗꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯟꯅꯒꯨꯝ ꯂꯣꯏꯅꯔꯦ꯫ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯀꯗꯧꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯊꯤꯜꯅꯤ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯌꯥꯏꯈꯣꯝꯕꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯝꯃꯤ꯫ ꯑꯩꯗꯤ ꯐꯣꯟ ꯑꯣꯐ ꯇꯧꯁꯤꯜꯂꯒ ꯇꯨꯝꯍꯧꯔꯒꯦꯍꯦ꯫ ꯍꯣꯔꯦꯟ ꯑꯃꯅ ꯑꯃꯨꯛ ꯉꯥꯡ ꯇꯧꯕꯗꯣ ꯑꯩ ꯇꯜꯂꯦꯕ꯫ ꯑꯩꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯦꯀꯣ꯫ ꯑꯁꯣꯝꯗꯁꯨ ꯁ꯭ꯇꯦꯐꯦꯟꯅ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯅꯅꯥꯎ ꯔꯤꯃꯥꯅ ꯀꯩꯒꯤꯅꯣ ꯇꯥꯃꯣꯆꯥꯗꯣ ꯀꯣꯏꯊꯤ ꯊꯤꯔꯤꯗꯣ? ꯁ꯭ꯇꯦꯐꯦꯟꯅ ꯑꯕꯦꯝ ꯇꯥꯃꯣꯆꯥ ꯀꯥꯏꯗ ꯂꯩꯈꯤꯒꯦ ꯅꯪꯕꯨ ꯈꯪꯕ꯭ꯔꯣ? ꯔꯤꯃꯥꯅ ꯑꯩꯗꯤ ꯈꯪꯗꯦꯕꯣ ꯃꯃꯥꯆꯧꯗ ꯍꯪꯉꯣ꯫ ꯁ꯭ꯇꯦꯐꯦꯟ ꯏꯃꯨꯡꯗ ꯌꯥꯏꯈꯣꯝꯕꯕꯨ ꯀꯧꯗꯨꯅ ꯆꯪꯉꯛꯏ꯫ ꯑꯁꯨꯝ ꯆꯪꯂꯛꯄꯗꯨꯅ ꯀꯤꯆꯟ ꯂꯣꯝꯗ ꯂꯥꯛꯇꯨꯅ ꯄꯥꯟꯊꯣꯏꯒ ꯕꯤꯗ꯭ꯌꯥꯒꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯣꯛꯇꯨꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯃꯊꯛꯇ ꯍꯤꯟꯖꯥꯡ ꯃꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯁ꯭ꯇꯦꯐꯦꯟꯅ ꯏꯃꯥ ꯑꯩꯈꯣꯏ ꯅꯥꯎꯗꯤ? ꯕꯤꯗ꯭ꯌꯥꯅ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯉꯁꯥꯏ ꯋꯥꯏ ꯃꯊꯛꯇ ꯀꯥꯈꯤꯕꯅꯦ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯅꯅꯥꯎꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤꯗꯨꯕꯣ? ꯁ꯭ꯇꯦꯐꯦꯟ ꯃꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯔꯝꯗꯅ ꯃꯊꯛꯇ ꯊꯨꯅ ꯆꯦꯟꯈꯠꯈ꯭ꯔꯦ꯫ ꯕꯤꯗ꯭ꯌꯥꯅ ꯏꯉꯥꯎ ꯉꯥꯎꯏꯗ ꯃꯁꯤꯗꯤ꯫ ꯁ꯭ꯇꯦꯐꯦꯟ ꯇꯦꯔꯦꯁ ꯃꯊꯛꯇ ꯊꯨꯅ ꯆꯦꯟꯈꯠꯂꯛꯇꯨꯅ ꯌꯥꯏꯈꯣꯝꯕꯕꯨ ꯌꯦꯡꯂꯛꯏ꯫ ꯌꯥꯏꯈꯣꯝꯕꯗꯤ ꯏꯌꯔꯄꯤꯁ ꯊꯤꯟꯗꯨꯅ ꯆꯤꯌꯔꯗ ꯐꯝꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁ꯭ꯇꯦꯐꯦꯟ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯏꯈꯣꯝꯕꯒꯤ ꯃꯁꯥꯗ ꯅꯣꯝꯃꯤ꯫ ꯌꯥꯏꯈꯣꯝꯕ ꯃꯃꯤꯠ ꯁꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯃꯌꯥꯝꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯅꯥꯀꯣꯡꯗꯒꯤ ꯏꯌꯔꯄꯤꯁ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯗꯥ ꯀꯩꯗꯧꯔꯒꯦ ꯅꯃꯥꯏꯒꯗꯨ ꯍꯨꯃꯥꯡꯒ ꯀꯥꯔꯤꯗꯨꯕꯣ? ꯁ꯭ꯇꯦꯐꯦꯟꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯣꯏꯀꯧ ꯀꯧꯕꯗ ꯈꯨꯝꯃꯛꯇꯦ ꯍꯥꯏꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤꯖꯥꯠꯅꯤꯗꯅ ꯏꯌꯔꯄꯤꯁꯀ ꯊꯤꯟꯗꯅ꯫ ꯌꯥꯏꯈꯣꯝꯕꯅ ꯃꯍꯥꯚꯥꯔꯠ ꯁꯨꯝ ꯇꯥꯔꯝꯕꯅꯤꯗ꯫ ꯁ꯭ꯇꯦꯐꯦꯟꯗꯨ ꯌꯥꯏꯈꯣꯝꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯏꯕꯨꯡꯉꯣ ꯅꯪꯁꯤ ꯄꯥꯈꯪꯅꯤꯀꯣ ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯈꯥ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯃꯍꯥꯚꯥꯔꯠ ꯇꯥꯔꯕ ꯏꯅꯥꯎꯗꯤ? ꯌꯥꯏꯈꯣꯝꯕ ꯅꯣꯛꯂꯒ ꯌꯥꯔꯦꯀꯣ ꯑꯩꯕꯨ ꯃꯥꯅ ꯌꯥꯝ ꯍꯟꯈꯤꯕꯒ ꯁꯥꯗꯅ ꯆꯍꯤ ꯊꯥꯗ ꯍꯟꯅꯕꯗꯤ ꯂꯥꯏꯔꯗꯅꯅꯦ ꯄꯨꯡ ꯐꯥꯎꯕ ꯐꯥꯅ ꯍꯟꯅꯗꯕꯁꯤꯗ ꯑꯍꯟ ꯀꯌꯥꯝ ꯁꯥꯕꯤꯔꯛꯑꯅꯨ꯫ ꯗꯗꯥꯒ ꯀꯧꯔꯣꯏꯗ ꯇꯥꯆꯧ ꯑꯣꯏꯅ ꯀꯧꯔꯒꯦ ꯁꯤꯅ ꯐꯔꯅꯤ ꯅꯠꯇ꯭ꯔꯅꯦ ꯇꯥꯆꯧ? ꯁ꯭ꯇꯦꯐꯦꯟꯅ ꯌꯥꯔꯦꯀꯣ ꯄꯨꯡ ꯐꯥꯕ ꯐꯥꯗꯕ ꯑꯩꯅ ꯍꯜꯂꯕ ꯅꯠꯇ꯭ꯔꯣ? ꯏꯠꯁ ꯑꯣꯀꯦ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯑꯦ ꯍꯥꯏꯁꯦ ꯅꯪꯗꯤ ꯇꯥꯗ꯭ꯔꯣ? ꯌꯥꯏꯈꯣꯝꯕꯅ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯤꯗ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯑꯕꯣ? ꯁ꯭ꯇꯦꯐꯦꯟꯅ ꯍꯥꯏꯗꯣꯛꯑꯕꯅꯦ ꯂꯥꯡꯒꯅꯨ ꯏꯃꯥ ꯍꯣꯏ ꯇꯥꯈꯤꯅꯤ꯫ ꯑꯩꯅ ꯑꯦꯛꯖꯥꯝꯒꯤ ꯋꯥꯀ ꯑꯃꯨꯛ ꯄꯜꯂꯝꯗꯕꯅꯦ꯫ ꯑꯃꯨꯛ ꯐꯦꯜ ꯑꯣꯏꯔꯝꯃꯗꯤ ꯏꯕꯥꯅꯤ ꯃꯥꯟꯅꯔꯒ ꯊꯣꯛꯄ ꯑꯃ ꯈꯨꯝꯕ ꯌꯥꯏꯗꯅ꯫ ꯐꯦꯜ ꯑꯣꯏꯔꯝꯃꯁꯨꯅꯦ ꯄꯥꯁ ꯇꯧꯏ ꯍꯥꯏꯖꯤꯜꯂꯒ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯍꯧꯁꯦ꯫ ꯄꯪꯕ ꯌꯥꯗꯦ꯫ ꯅꯌꯥꯝꯕ ꯍꯣꯏꯗꯤ ꯁꯤꯃꯤꯁꯇꯔ ꯈꯨꯗꯤꯡꯒꯤꯅꯤ ꯕꯦꯛ ꯆꯠꯂꯤꯁꯦ꯫ ꯑꯗꯨꯕꯨ ꯄꯥꯁ ꯇꯧꯏ ꯍꯥꯏꯖꯤꯜꯂꯒꯅꯦ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄ ꯈꯨꯗꯤꯡꯒꯤ ꯌꯦꯟ ꯑꯗꯨꯝ ꯆꯥꯏ꯫ ꯌꯥꯏꯈꯣꯝꯕꯗꯨ ꯁ꯭ꯇꯦꯐꯦꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯁꯤꯅ ꯅꯣꯛꯏ꯫ ꯊꯧꯗ ꯇꯧꯔꯝꯅꯤꯌꯦ ꯅꯁꯛꯇꯨ ꯌꯥꯝ ꯃꯥꯜꯂꯦꯕ ꯅꯪ꯫